पुनमक अहानबदा कंगले रिव्यू तराम नोक्चरी मतम खर फिल्म थागप ngamjakhidabidamakta mayamda ngapinaba wafam asi thamjari ngasi miyamgidamukta pudur lakchariba film asigi maming asina BJ gi warishu machin manawsingi marakta nuksinaba mangsilaktuna lanthumda khoidanarakpagi film adubu takliba film ni warishu movie sida Rasmika Mandana di yawi adubu mahaki role si ka henadi film asida uba phangde phare mayamda warisi liba hunaba tawjarage movie sigi wari libada soikiba lankiba amasung chithabo yawa matamda mayamda ngapinaba wafam asi thamjari movie sigi ahanba hokpasinda Jay Prakash hariba industrialist yamna chawrba nupa asi mining factory habidi mine tawpham jaga amada mahaki chopper adu tongduna mafam adura yawki mafam aduda mahana businessman kyaga meeting tawrduna mafam adura mining tawgi ayabasi mangonda pire aduka tender asisu mahana ngammi haiduna makoi masen meeting tawduna lerami mafam aduda tender adugi ayaba pina paidamakta Gautam sulaklami tender asi mahana ngamle khaladuna mahaki missing aduda karigumba tender asi akoina hek phawak targadi media amasung social network ta makoina ngambagi paw ase sandokadabani aduga tender asi direct phangdri phawbadi manamani naigaru kanamta da hadokpa yade haiduna mahaki missing aduda hari dok yata businessman amaga mahaki worker singi leader habidi union leader duga mungna dura lerami makoi si strike tobani strike tobya roina khoi apamba singa to pirabana tra haiduna marai yeneringi tanja aduda mangona phone laktuna tender adu JP na phangkre haiduna paw du phangbadagi mahsu hatu mahaki gari ru tungduna mafam adudagi chatkhi somna kandana mining mafam amada businessman amana mahaki mining tawriba du kadai kadai tawgadabno haibdu talingai mikobaduda mahaki mamana bamna phone tawtuna karol lising ani chawnga gi mine gi dil adu nang kauthokro madu JP na phangabani haiduna harai wahai du tabdi mahaksu hatu mahaki chopper adu tongladuna mafam adudagi chatkhirami matau asumna businessman ani aduna makoi khangna chanaba mi kya singa duga wari sanaduna Gautam gaju wari sanaduna lerami JP gi office na paw thaba matamda tender adu Rajendra Groups of Company na phangkre haiduna paw du phangba mikobaduda mahaki phone da phone ama lai tawrokliba phone adudi Rajendra na tawrokpo orami mahana hari nangna sadam chalba matungda nongmai aduda nongmai marusu hape aduga nongmai adu kapke na tabu mikobaduda trigger adu namba ngamjadraba natra haiduna karimna na hari yamna yangba habase nongmai maruna yanggadaba nate kapliba mi aduna yanggadabani aduga nangbu maithiba piba ngamba se aigi chanupa ani leina nangna kadongwe desu laksaba ngamoi karigumba nangna aibu laksagi haitaragadi aigi chanupa ali su maithiba pigadabani haiduna hari ngasagi businessman ani adudi Rajendra gi machanupa Jay amasung Ajay oiduna lerami makoi ani na ngamba sakti siznaraduna tender adu makoi na laukhiba oirami Rajendra gi wahai adu taba matamda JPD saubna kham thenki somna kandana Rajendra na machanupa ani du da hari business tawa matamda dine nakoi se namina singduna legadabani karigumba namina na hai singhodaba mikubaduda nakoi bu mina laksa khituribani haiduna hari business haibisisu sadan bagumani karigumba nakoi namina na singna leita taragadi nakoi bu sa talibani haiduna sattaragasu kanagumamna nakoi bu oina hat khituribani tender adugi sign tawnabagi damakta Gautam sumafam adura lai Rajendra mahaki imung manung mahaki machanupa mamau nupi amasung masunupi masunupa singa adubu Gautam galwena khangna handuna masak tanarami tanja aduda Rajendra gi mamanaba doctor adu sulai mahana hari aise mahaki yamna maru wereba best friend ni angang wingi de tindarakpani haduna so hari imung adula leiriba angang aduna makoi imungi chak thongiba ma madusu masak ta o haduna kauthorei ma madusu sawraduna aise leita taragadi makhoje sara henduna loi siduribne haduna murumunum sondura rai madudagi di Gautam na hari nagi na chanupa atombagi maramdadi nangna karibta haidrisa karigino Rajendra na hare sikraba migi damakta aina wangani karisu leiti haiduna yamna komna haidorei wahai ruta matamda mamadi nungaijaramde Rajendra gi wafam adu tarubudagi di Gautam na hare masi gi wafam si tabudagi di aise yamna khoirangba habido phawre masi marup amana taga yamna well wisher ama oina hangbadi nate aina hangduri wafam ase investor ama oina hangwani nakoi imung manungna tawriba mo se karamba mo da tawribano ayeng tungda legal problems in thokaturi bazala machi tangai phadana khangdaba yadabani haidun hari madagi Rajendra na hari aisu khangi madugumba mi ama imung asira lerame habase mahana aibusu pamde aina sumabu pamde maramadunani mahaga se aigi pusidagi pungu muthakhirfase wafam du taba matamda Gautam na hangai mahagasi hauji hingibra changibra habasi bawba dong khambidabra mata Rajendra na hare yare akhoi asiba migi wari sanadi wahai ru tabada mamadi yamna nungairamdi aduga Gautam su ngakpana kham thenki
सोम नाकंददी मचानुपा अतोंबा विजय अदुदी लम कया कोइरदुना महाकी बाइक अदु थौदुना मफम चत्तुना लेरमी अदुगा महाकी पुंसी असि यामना फजना एन्जॉय तौदुना लेरई नोंमदि ममाना विजयदा मपा लैतबा मिकुबदुदा मंगोंदा फोन तौवी मद्रु मचानुपादुना गबर लैतबरा हायदुना हंगई ममादुना कैनुने नंग ngangiदुबो हायदुना खुम्मी मद मचानुपादुना हरे नंग फोन तौरक्तिबा से गबर लैतबगी तौरक्तिबा नत्रा ममाना हरे नंगबु कदाइदा लेबगे मचानुपादुना खुम्मई अइदी गबरदगी याम लापना मफम अमदा लै ममाना हरे अदुबु कदाइदनो हायबा मद्रु मचानुपादुना हरे अइदी इमानंगी थमोइदा लेरिबसिदी अदो फरेने नंगबु नसा करिमता तौदबरा अंजाजुदु मपादु चंगई मपादु चंगपदगिदी ममा अदु मचानुपागा वरि सानबा अदु खंखिबा तारे हायदुना संगोम योमबगा वरि सानबा सारमी ममाना हरे ngasiदी संगोम लिटर अनि खतंग ओइना युमदा थिंबिराओ ममागी वहायदु ताबा मतमदा मचानुपादुदी मफम अदुदा गबरलाब्रा हायदुना फोन अदुदा हरे सिन अदु चेंज तौदुना मुंबईदा सिनबा स्टार्टअप इंडिया हायबा प्रोग्राम अमदा बिजनेस अनौब कया सिंगी माइंड सिंगबु इन्वेस्टर कया इन्वेस्ट तौनबगीदमक्ता यामना चावरबा एंटरप्रेन्योर सिंगी सेमिनार अमा तौदुना लेरमी मफम अदुदा बीजे की आइडिया असि यामना फजै अदुगा महाकी इन्वेस्टमेंट असि कनाना तौदुना हायदुना हंगनबगी मतांगदा वारि सानदुना लेरिङै मिकुबदुदा बीजेसु वफम खरा थमनबगीदमक्ता कोकली बीजे की बिजनेस आइडिया असि अतै करिसु नत्ति महाना ऐप अमा साइ सारिबा ऐप असिना इंडियादा लेरिबा मफम खुदिमक्ता मीना चथोबा मतमदा चाबा थकपसे फरक तादुना पंगसार चानै मरम अदुना मसिगी ऐप से सिनदुना मफम अदुदा एनी टाइम एनीवेयर महाना ऑर्डर तोरिबा चाक नथरा चापोल अदु लोइना योहनबगीदमक्ता सेमबा ऐपनी मसिगी ऐप असि सिनदुना करिगुंबा चापोल ऑर्डर तौ तारगदी सोरोक्तदा नतना ट्रेन दा फावबा चापोल असि ऑर्डर तौ मतमदा खुदक्ता योरकदुरिबनी विजयबु स्टेज कोखलदुना वाफम खरा थमनबगीदमक्ता महापु कौबा मतमदा महाकी ममिंग असि मिस्टर विजय राजेंद्र हायदुना कौरई मदुदा विजयना आइगी मिंग असे विजय हायदुना अदुम कौबियु हायदुना खुमई मसिगी आइडिया से अदोमना करमदा लाखिबनो हायदुना हंगप मिकुबदुदा विजयना हरई चथोप खोतोकपा हायबा अमसुंग चाकलांबा हायबसिदिने मिओइबगा ततना थानबा याद्रो पोनी मरम मसिना मसिदगी लाखिबा आइडियानी मफम अदुदा इन्वेस्टर मैगजीनदगी नंगी फूड मैप हायबा ऐप असे यामनदि फजै अदुबु इन्वेस्टर की मतांगददी करिमता खंदबरा वफम अदु ताबदा विजयना हरई मरम अदुना बुनी मसी स्टार्टअप थमीबसे अदुबु मसी मति सोइद्रबनी मसिगी ऐप असिदा इन्वेस्टर ओइबा मियदो माले फजना कानागनी अदुगा इन्वेस्टर सिंग दे नतना ऐप असिबु सिजनरिबा हाबिदी मसिगा मरी लैनरिबा मी खुदिमक्सु लोइना कानाबा फंगदुरिबनी मीडिया पर्सन अमा होलदुना विजयदा नंगी नपादे इंडिया सिदा यामना फावबा बिजनेसमैन अमा ओइरिबनी अदुगा महाना नंगी ऐप असिदा इन्वेस्ट तौरोइदबरा माना इन्वेस्ट तौनी तारगसु आइदी माना इन्वेस्ट तौबदो पामदे माना माइथोकपा अना थोपा माइना माइ बिजनेस अना बिजनेस रिपोर्टर अदुना हरे अदु तारदे नंगना पागा यानदे हाइसे सुम ताबनीने मदुरगिदी विजयना सौरभ तौना हरे मसी नन ऑफ योर हारगा चप लेपी माना हनीबो वाफम असि फिल्म दगसु यामना तोइना सिजिनबा ऐप ना होबो वारदुनी मदुमक्ति हाइदे अदुगा बिजनेस हाइना मखा तारई हाबिदि नंगी नथौनति हाइदुना हरकपनी सिनीने मिओइ भाइसे माइ माइ मथौ तौगेदि लेतदना मी मुंगी थबक इंगाम मयाम सिंजिदा खुदोम बि थिनजनदुगी तौदुना लेरिबनी येउरदि मोइ मुंचु जुगोति सुजा जारमरोइदबनी विजय सुमफम अदुदगी सॉरी हाइदुना थोलई सिनदु चेंज तौदुना चही तरेक के ममांगदा करमना मखोय अनि खतनाखिबनो हाइबा अदु फ्लैशबैक ता लाई नुबिदु मचानुपा विजयना हार्वर्ड तगी बिजनेस मैनेजमेंट तमदुना लाखपगी दमकता महाकी मरुप मपांग कया सिंग अदुबु कौरदुना पार्टी अचौबम पीदुना लेबा मिकुबतुदा ओरमी पपा अदुना मयामदा ngasi aina mayambu कौरिबा असि आइगी इचानुपागी महाना लाइक तमदुना हलपगी मिकोबसिबु सेलिब्रेट तौनबेदमता कौबनी मपाना मचानुपा विजयबु महाकी मनाता कौशले मपाना मखाता रई यामना नापंगे लोइना हरई आइसु अंगांग मी मतमदा हार्वर्ड तंबा पामनी अदुबु आइगी पादुदी आइदोंना इना खुबदी नतबदिना पासु आइसे हार्वर्ड तमनबदी फंकित्रे मसिदा तानिगिबा सि विजय सि मपा इना खुनबनीना महागसी मपागी थ्रुदगी हार्वर्ड तंबा फंगिबनी हादुना हाइबनी अदुबु विजयदी मराबो याना फद्रा मादी याना लकी वरबनी हादुना हरि मसी मता सिरि मचानुपाबु थागलिब्रा नत्रगा मचानुपाबु हालिब्रा हाबिदी असामक्ति खंगदे महाक तोइजे ngasiday mayamda surprise ama pigi tobni vijesu heindagi de mayam bani dongna aigi company asida join tawni aduga makoi hum punna family business asi join to holadabadi mapana makhatare mahagasi harvard tagi tamduna lai haduna su aina mabu aigi air de heloi chalpa ahum asida matik chaba mi duna ohenduri bani masida air haribasi wali saibduni habadi
ꯃꯄꯥꯒꯤ ꯂꯟꯊꯨꯝ ꯐꯪꯍꯧꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯀꯅꯥꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯗ ꯑꯩꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯇꯧꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯇꯧ ꯇꯥꯕꯅꯤꯅꯦ ꯃꯁꯤꯗꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯍꯥꯏꯕꯗꯨꯅꯤ ꯗꯥꯔꯋꯤꯟꯅ ꯁꯦꯟꯇꯦꯟꯁ ꯑꯃ ꯄꯨꯊꯣꯛꯑꯝꯃꯦꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯑꯅ ꯍꯥꯏꯌꯦꯅ ꯑꯉꯝ ꯁꯦꯠꯇꯨꯅ ꯆꯥꯅꯧꯑꯣꯅ ꯍꯥꯏꯔꯦ ꯃꯗꯨ ꯍꯥꯏꯔꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯑꯅ ꯍꯥꯏꯔꯛꯑꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯅ ꯇꯥꯕꯅꯤ ꯅꯨꯡꯁꯤꯅꯕ ꯂꯣꯏ ꯃꯥꯡ ꯇꯥꯕꯅꯤ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯗꯥꯔꯋꯤꯟꯅ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯗꯤ ꯖꯪꯒꯜꯗ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤ ꯃꯤꯑꯣꯏꯕꯗ ꯄꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯊꯥꯡ ꯂꯣꯏ ꯄꯥꯏꯅꯧ ꯍꯥꯏꯕꯅꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯦ ꯁꯥ ꯉꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯁꯤꯡ ꯈꯛꯇꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯅꯤ ꯃꯌꯥꯝꯒꯤꯗꯤ ꯀꯔꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ ꯐꯔꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯄꯥꯅ ꯕꯤꯖꯦꯟ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯔꯤꯅꯣ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯟꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯤꯔꯤꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯋꯥ ꯉꯥꯡꯒꯅꯤꯒ ꯈꯪꯒꯗ꯭ꯔꯦ ꯁꯔꯄ꯭ꯔꯥꯏꯖ ꯌꯥꯝ ꯄꯤꯅ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ ꯕꯤꯖꯦꯟ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯥꯏꯗꯣꯔꯤꯕ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯀꯔꯤꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯄꯥꯗ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯉꯛꯈꯤ ꯃꯄꯥꯅ ꯉꯁꯥꯏ ꯂꯛꯀꯤ ꯑꯣꯏ ꯍꯥꯏꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯥꯀꯣꯏꯅꯅ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯂꯛꯀꯤ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯄꯥ ꯑꯃ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯔꯕꯔꯗꯇ ꯇꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯟꯗꯕꯒꯤ ꯗꯔꯀꯥꯔ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯄꯩꯈꯥ ꯊꯥꯔꯗꯨꯅ ꯃꯦꯔꯤꯠ ꯂꯤꯁꯇ ꯐꯥꯎꯗꯨꯅ ꯆꯠꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯅ ꯍꯥꯔꯕꯔꯗꯇ ꯇꯝ ꯆꯠꯂꯤꯕꯁꯦ ꯑꯩꯒꯤ ꯃꯦꯔꯤꯠ ꯁ꯭ꯀꯣꯂꯔꯁꯤꯞꯇꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯕꯗꯤ ꯆꯤꯊꯍꯧꯔ ꯃꯥꯜꯂꯦꯅꯤ ꯑꯩ ꯃꯁꯤ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯟꯕ ꯄꯥꯝꯕꯅꯤ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯥ ꯌꯥꯝ ꯇꯣꯏ ꯀꯥꯎꯒꯟꯕꯅꯤ ꯅꯤꯡꯁꯤꯡꯉ ꯃꯥꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯂꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯕꯤꯖꯦꯅ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯈꯪꯗꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯆꯠꯅꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯀꯩꯅꯣ ꯂꯥꯏꯙꯤꯗꯧꯅ ꯖꯒꯣꯏ ꯁꯥꯍꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯗꯅꯤ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯨꯟꯇꯣꯛꯇꯨꯅ ꯅꯪ ꯀꯔꯤ ꯇꯧꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇꯒꯤ ꯃꯔꯣꯝꯗꯣꯝꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯄꯥꯝꯃꯤ ꯃꯗꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯅ ꯇꯧ ꯇꯥꯔꯒꯁꯨ ꯄꯩꯁꯥꯗꯤ ꯑꯩꯉꯣꯟꯗ ꯍꯨꯜꯂꯣ ꯍꯥꯏꯗꯣꯔꯤꯕꯅꯤꯅꯦ ꯃꯥꯡꯗꯣꯔꯤꯕꯁꯦ ꯑꯩꯒꯤ ꯄꯩꯁꯥꯅꯦꯕ ꯑꯩꯅ ꯁꯥꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤ ꯍꯨꯟꯇꯣꯛꯇꯨꯅ ꯅꯍꯥꯛ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯗꯣꯔꯤꯕꯅꯤꯅꯦ ꯃꯗꯨ ꯕꯤꯖꯦꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕꯁꯤ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯅꯪꯅ ꯁꯥꯔꯤꯕ ꯅꯪꯒꯤ ꯃꯍꯜ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯃꯁꯤꯗꯗꯤ ꯅꯪ ꯅꯊꯟꯗꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤꯅꯦ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯖꯣꯏꯟ ꯇꯧꯁꯟꯗꯨꯅ ꯊꯝꯗꯣꯔꯤꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯤ ꯀꯣꯅꯨꯡꯅꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯈꯥꯡꯄꯣꯛꯁꯪꯗꯨꯝ ꯃꯥꯜꯂꯤ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯅꯪꯒꯤ ꯂꯟꯊꯨꯝ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯗꯧꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯠꯂꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯅ ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯈꯥꯝꯂꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯅꯣ ꯅꯁꯥꯒꯤ ꯌꯨꯝꯁꯤꯕꯨ ꯍꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯖꯒꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯛꯈꯨꯝ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯛꯇꯅꯤ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯦ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯖꯅꯕ ꯍꯣꯠꯅꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯑꯩꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯁꯤꯕꯨ ꯎꯅꯤꯡꯗꯕ꯭ꯔꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯕꯤꯖꯦꯒꯤ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯊꯪꯒꯤ ꯊꯥꯗ ꯃꯣꯏ ꯕꯕꯥꯒꯤ ꯕꯥꯔꯗꯦ ꯊꯣꯛꯑꯦ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯖꯥ ꯑꯃꯁꯨ ꯇꯧꯅꯤꯡꯉꯤ ꯄꯨꯖꯥ ꯑꯗꯨ ꯇꯧ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯀꯥꯏꯕ ꯂꯥꯛꯄ ꯀꯌꯥꯁꯤꯡ ꯑꯁꯤꯁꯨ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯖꯥ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯀꯗ꯭ꯔꯅꯦ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯑꯣꯐꯤꯁꯇ ꯃꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯇꯤꯡ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯂꯧꯗꯣꯔꯤꯕ ꯃꯥꯏꯟꯒꯤ ꯃꯐꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯌꯄ꯭ꯔꯀꯥꯁꯅꯁꯨ ꯃꯁꯤꯒꯤ ꯃꯥꯏꯟꯁꯤꯡ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯦꯟꯗꯔ ꯋꯥꯡꯅ ꯍꯥꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯋꯥꯡꯅ ꯍꯥꯞꯀꯦꯔꯥ ꯍꯥꯞꯄꯣꯏꯔꯥ ꯃꯥꯅ ꯍꯥꯞꯄꯛꯏꯕ ꯈꯨꯗꯤꯡ ꯑꯗꯨꯗ 25% ꯍꯦꯟꯒꯠꯅ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ
alu ita lia khoi si ma ngoi ra profit ti kamai to ba mapa na hare masigi matang asidi profit ki matang nati ai khoi gi identity gi wani ai khoi gi identity asidi mang ba yadi masidi price tik ti masana pa yai ma du ron chala duna khabar adu ul duna hare port asida junin sing ne strike tori ba se kalmai tori ba masi yam thuna yana bu hono haram duna hare i machan pa ahan aje dana tender ase nang na tong ba kusi taw aduga akhoi khutagi chathon gi ba yaroi tanjal da doctor anand phone tore haduna habidi ma ki mawala ba anand phone tore haduna ma pu ko mi ko baduda yum da leram na bai dam ta habiu haduna hare rajendra su pantha ba togdana mayum da yori mahaka doctor anand adu ka unaba mi ko baduda doctor anand adu wakanyam nuai tna lai rajendra na hare patient sing na nuti gi nangbu nga hambadi yaraga aina ngasi no makata nang nga hambasi yadabra anand thong sing adu lonseladuna Rajendra gi manak chakpa matamda kadawrage haduna hangi doctor anand wakhanyam nuai tna Rajendra tami nangse nangi test tor mi ku baduda nangi report ta nangse pancreatic cancer nare aduga hojiti 4th stage su yokchalame doctor anand gi wafam adu taba matamda mahaki koibida leiba pumna mangase loina lep khipse mangai Rajendra karim to khomkhide anand makhatare masigi cancer se yam sathiba cancer ni aduga masigi laying base kaimta ngamaroi Rajendra mahaki nupi sudhara masi pause haikrabra haiduna hare anand haidri haiduna hare Rajendra mahaki mamana pada hangai aise kayam kuina hinkini anand wakhanyam nungai tana hare thani pan yam lobda tara phawdi hingba yai masigi wafam ase akhoi ani dagi hena kanapta da khangan bayade Rajendra gi matobodu da anand wakhan nungai jadabadu ubama tamda Rajendra na hare aise karamna sigani habase ai khangjade adubu nangna dumna tawtaragadi aise kiba mo yokshale nangna dumaina hanthaki pataragadi aidi kamai tawgani mioi basi siroi dabadawna doina khalli adubu siragani haiba mikuba du khangakpa mikuba du dadi mahakna tawgiba aranba thabak kaya singado mahakki bakhalonda loina lai aduga masi karamna chungthokani habasisu mahaklone loina khanjare sidringai matamdadi jaga sangsada laireba lanthum singase maagni loina khali adubu sibdadi karimta pukhiro habase masamakti siramdai mikupta natana kamta khangba ngamde asomna Rajendra su wakhan nuaitana machi phamduna wakhan tawrei office ta su mahaki chairman oibagi chauki edu pairaduna masi karimta kanadre loina hunto amadabani haduna khalai Rajendra na mahaki nupi sudhara nangna agi birthday numita tawje haba puja do tawro aduga numit aduda khoyani se amuka zulu hongsi haduna hari karigino nangna wakhan hongai dubo haduna hangai mada Rajendra na wakal hombaga se yadrabarane Rajendra gi wafam adu tajaba matamda Sudhari wakhanyamna nungai jarami mapagi ayabadu phanglabani mamana Vijay da phone tawkladuna napagi birthday numita amuhan luhongduri haduna hare kanagano haduna machana paduna phagi tawrei machana paduna phagi tawraga hare asuk kuiraba matungda thaina sokhiba poto amu hanjana tawge khalibase karigino haduna phagi tawrei adubu engona hare se karigino haduna Vijay na mamana hammami kubatuda nang lakadabni laktabe yaro haduna hare madur machana paduna ai lapanga moi haduna hare mamana hare Mama amagi awabagi machagase macha amaga kainaba matamda kayamuk khena waramgani habsi nang khangbra nangbu urakta se kuirabani ne imitsina nangbu ujagi haiduna khalakpase kuirabani imung asida pangthokpa harau kumai amatadasu nang ukhiba leitri kanana bu khanguni masina ai aroiba harau kumai do okhibra su mamana mahaki mamittagi mapi oro sinthara duna hare ibunga nangbu ai khalaga amuktadi yumda halakhodana machanu palusu karimta khumamde wafam aduda mamana hare fare ai gyan tare nang la roidaba natra masi haraduna mama adu phone thamami machanu padi mama gi wafam adu taba matamda mathamoida paladuna wakhanyamna nungai jaramde mama gi wafam aduna machanu padu khamba ngamdraduna mahak yumda halai mahana yumgi ketda changge tawu makub aduda lairiba security singaduna mahapu masak khangbiramde thong hangamde mama adu machanu pa lai hajuna imung adu kubkaduna pawdu tambu bambi kubaduna gidi mama adu phantaba tawdana machanu pa wo potholai kuine uzarul draba machanu pa dubu kudang adu tap pairaduna imung tamna chingduna purai imung adu changakpa mikubaduda mayamba ani aduna mahapu urba mikubaduda yamna nusina yengba miyeng adudi okhire kadobu laino haibagi wahang amgaloina nagengai Vijay gi mapasu tholai aduga wa karimta ngangkide tanja aduda mayamba hanjegi machanu piri ya tholai mabona hare yangunangi kakani hajuna saktai adubu
ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯖꯦꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯕꯨ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯄꯣꯡꯅ ꯍꯜꯂꯛꯂꯔꯣꯏꯒ ꯍꯥꯏꯔꯝꯕꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯆꯠꯈꯤꯕꯁꯨ ꯃꯤ ꯑꯣꯏꯅ ꯆꯠꯈꯤꯗꯦ ꯂꯥꯛꯄꯁꯨ ꯃꯤ ꯑꯣꯏꯅ ꯂꯥꯛꯇꯦꯅꯦ ꯍꯥ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯇꯥꯃꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ ꯆꯍꯤ 3 ꯐꯥꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯑꯩꯅꯅꯦ ꯅꯣꯡꯃꯗ ꯀꯥꯡꯗꯅꯅꯤ ꯅꯈꯣꯏꯕꯨ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ ꯑꯗꯣꯝ ꯑꯃꯁꯨꯡ ꯏꯃꯨꯡꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯗꯕꯗꯨꯕꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯧꯊꯣꯔꯛꯏ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯈꯤ ꯃꯔꯛꯇꯗꯤ ꯅꯤꯡꯁꯤꯡꯉꯤ ꯁꯨꯝ ꯁꯥꯎꯅꯤꯡꯗꯨꯅ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯗꯥꯏꯂꯣഗ് ꯑꯃꯗꯪ ꯉꯥꯡꯕꯗ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯄꯦꯊꯔꯛꯏꯔꯕ ꯌꯦꯡꯉꯣ ꯆꯍꯤ 3 ꯑꯁꯤꯗꯅꯦ ꯑꯩꯅꯅꯦ ꯅꯈꯣꯏꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯅꯤ ꯂꯩꯈ꯭ꯔꯤꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛꯅꯤꯅꯦ ꯅꯪꯁꯦ ꯑꯩ ꯂꯥꯛꯄꯁꯤꯗ ꯅꯈꯣꯏ ꯄꯥꯈꯠꯂꯝꯒꯅꯤꯅꯦ ꯅꯈꯣꯏ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤꯗ ꯑꯩꯁꯨ ꯂꯧꯕ ꯂꯥꯛꯏꯕꯅꯦꯅ ꯁꯤꯀꯤ ꯂꯧꯕꯤꯔꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯥꯛꯏꯁꯤꯗꯤꯅꯦ ꯏꯃꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯐꯪꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯗꯧꯅꯅꯦ ꯂꯟ ꯊꯨꯝ ꯃꯨꯟꯅꯕꯒꯤꯅꯦ ꯂꯝꯖꯦꯟ ꯑꯁꯤꯗꯅꯦ ꯁꯨꯡꯆꯦꯟ ꯍꯦꯛ ꯆꯦꯟꯖꯅꯤꯡꯗꯦ ꯆꯠꯂꯣ ꯀꯤꯔꯨꯅꯨ ꯅꯪ ꯃꯄꯨꯅ ꯅꯪꯕꯨ ꯊꯤꯔꯝꯃꯅꯤ ꯑꯗꯨꯒ ꯆꯠꯈꯤꯕꯗꯅꯦ ꯑꯩꯒꯤꯅꯦ ꯕ꯭ꯔꯦꯛꯐꯥꯁꯇꯨꯁꯨ ꯌꯧꯍꯜꯂꯛꯑꯣ ꯑꯝꯇ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯨꯛ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯇꯣꯂꯣꯞ ꯆꯥꯡ ꯅꯥꯏꯅ ꯄꯤꯗ ꯇꯥꯔꯒꯗꯤꯅꯦ ꯃꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯕꯤꯖꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯃꯤ ꯀꯧꯕꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯀꯧꯕꯗꯧꯅ ꯀꯧꯔꯤꯗꯨꯕꯣ ꯃꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯦ ꯀꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯀꯧꯅꯕ ꯃꯈꯣꯏꯕꯨ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯁꯦ ꯃꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯕꯅꯤ ꯃꯕꯨꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯕ ꯅꯪꯁꯦ ꯅꯌꯥꯡ ꯀꯪꯉꯦꯕ ꯀꯦꯖꯤ 2-3 ꯇꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯔꯤ ꯂꯩꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯈꯣꯏꯕꯨ ꯎꯔꯨꯕꯗꯗꯤꯅꯦ ꯀꯃꯦꯂꯤꯌꯟ ꯐꯥꯎꯕ ꯀꯂꯔ ꯆꯦꯟꯖ ꯇꯧꯗ꯭ꯔꯕꯖꯥꯠꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒ ꯑꯁꯤ ꯌꯦꯡꯉꯨ ꯈꯨꯊꯝꯒ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯥꯛꯑꯒ ꯆꯥꯗꯧꯒ ꯃꯥꯟꯗ꯭ꯔꯥ ꯑꯃꯇ ꯆꯥꯔꯣꯏ ꯇꯣꯉꯥꯟꯅꯤ ꯂꯣꯏ ꯆꯥꯗꯣꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯦ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯕꯤꯖꯦꯅ ꯍꯥꯏꯔꯦ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯤꯕꯣ ꯂꯥꯛꯑꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯝꯃꯒ ꯁꯦꯔꯤꯌꯦꯜ ꯌꯦꯡꯁꯤꯜꯂꯣ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯏ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯄ꯭ꯔꯤꯖꯅꯔ ꯅꯝꯕꯔ 1 ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯕꯨ ꯖꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯣꯏꯔꯕꯅꯤ ꯖꯦꯜꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯅꯪꯒꯤ ꯅꯄꯥꯁꯤꯅ ꯖꯦꯂꯔꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯕꯤꯖꯦꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯄ꯭ꯔꯤꯖꯅꯔ ꯅꯝꯕꯔ 1 ꯑꯁꯤꯗꯤ ꯃꯊꯟꯇ ꯆꯥꯔꯤꯁꯤꯅ ꯏꯇꯩꯃꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯦ ꯊꯥ 3 ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯩꯗꯧꯅꯕ꯭ꯔꯣ ꯈꯪꯗꯦ ꯊꯥ 3 ꯃꯨꯛꯇꯤ ꯁꯨꯔꯦ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯇ꯭ꯔꯤꯁꯤ ꯇꯟꯖꯥꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨ ꯂꯥꯛꯏ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣ ꯃꯥꯅ ꯕ꯭ꯔꯦꯛ ꯐꯥꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯉꯛꯏ ꯃꯌꯥꯝꯕꯒ ꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯅꯤ ꯃꯥ ꯆꯥꯕ ꯉꯥꯏꯗꯣꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝꯕ ꯑꯍꯟ ꯑꯁꯦ ꯍꯥꯒꯠꯆꯕꯤ ꯂꯩꯅꯥ ꯅꯥ ꯃꯥꯜꯂꯦ ꯃꯥꯒ ꯐꯝꯃꯤꯟꯅꯕ ꯇꯥꯔꯗꯤ ꯃꯥꯁꯨ ꯍꯥꯒꯠꯆꯔꯛꯀꯅꯤꯌꯦ ꯖꯒ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯇꯤ ꯃꯥꯅ ꯂꯥꯟ ꯇꯧꯕ ꯂꯣꯏ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯂꯣꯏꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯣꯜ ꯋꯥꯔꯅꯤ ꯇꯧꯅꯔꯤꯕꯁꯦ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯏ ꯃꯍꯥꯛꯅ ꯀꯧꯕꯒꯤ ꯃꯑꯣꯡꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯦꯂꯥ ꯃꯖꯅꯨ ꯍꯤꯡꯉꯝ ꯇꯥꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯏꯀꯥꯏꯖꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯕꯦꯕꯤ ꯀꯥꯅ ꯀꯧꯗꯅ ꯆꯍꯤ 3ꯀꯤ ꯑꯉꯥꯡꯁꯦ ꯃꯉꯥꯏꯈ꯭ꯔꯦ ꯕꯤꯖꯦꯅ ꯍꯥꯏꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯁꯦ ꯍꯥꯠꯂꯝꯗꯣꯔꯤꯕꯅꯤꯅꯦ ꯃꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯅꯃꯥꯡꯗꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯔꯤꯕ ꯃꯇꯩꯃ ꯑꯍꯟ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯒ ꯆꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯀꯩꯅꯣ ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯔꯀꯁꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯃꯃꯨꯛ ꯂꯥꯛꯏ ꯑꯃꯃꯨꯛ ꯆꯥꯏ ꯑꯃꯃꯨꯛ ꯆꯠꯈꯤ ꯅꯪ ꯐꯖꯅ ꯐꯝꯃꯨꯁꯦ ꯑꯗꯨꯒ ꯆꯥꯎꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗꯨꯕꯨ ꯐꯝꯍꯜꯂꯤ ꯌꯦꯡꯉꯨ ꯏꯃꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯣꯁꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏꯀꯣ ꯄꯨꯟꯅ ꯆꯠꯈ꯭ꯔꯗꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅꯦ ꯐꯝꯃꯨꯁꯦ ꯋꯥ ꯍꯥꯏꯒꯦ ꯑꯩꯁꯦ ꯌꯨꯝꯁꯦ ꯍꯨꯟꯇꯣꯛꯑꯃꯒ ꯂꯥꯛꯄꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯃꯔꯤꯁꯤꯡ ꯑꯁꯤꯗꯤ ꯍꯨꯟꯇꯣꯛꯕ ꯌꯥꯔꯣꯏꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯇꯥꯏ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯅ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯒꯤ ꯃꯔꯤ ꯍꯥꯏꯕꯁꯦ ꯊꯥꯗꯠꯇꯅꯕ ꯍꯣꯠꯅꯕꯁꯤꯕꯨꯅꯦ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯀꯧꯗꯦꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤꯅꯦ ꯑꯋꯥꯠꯄꯗꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯄꯨꯟꯅ ꯄꯨꯗꯨꯅ ꯆꯠꯄꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯊꯧꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯪꯅ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯉꯛꯏ ꯃꯗ ꯃꯃꯥꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯣ ꯍꯪꯉꯛꯀꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯗꯤ ꯍꯪꯅꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯪꯕ ꯄꯥꯝꯃꯤ ꯏꯃꯥ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕ ꯇꯥꯔꯒꯁꯨꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯆꯥꯛꯇꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯊꯣꯛꯎ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ
ꯕꯤꯖꯦꯁꯨ ꯕꯦꯜꯀꯣꯅꯤꯗ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯩꯈꯨ ꯈꯨꯕꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯏ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯗ ꯑతిꯊꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯑतिꯊꯤꯗꯧꯅ ꯂꯩꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯛꯅ ꯆꯠꯈꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯦꯛꯑꯞ ꯇꯧꯏ꯫ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯍꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯆꯥꯟꯁ ꯂꯩꯇꯥꯔꯒꯗꯤ ꯅꯪꯕꯨ ꯀꯟꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯗ, ꯑꯣꯏꯔꯔꯣꯏ꯫ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯄꯨꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯛꯄꯗꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯨꯙꯥꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯤ꯫ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯃꯠꯇꯗꯤ ꯊꯨꯡꯍꯜꯂꯒꯦꯅ ꯈꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯟꯅꯗꯣꯏꯅꯤ꯫ ꯐꯪꯁꯟ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯑꯁꯦꯡꯕꯁꯤꯡꯁꯦ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯂꯣꯏꯅ ꯈꯪꯍꯜꯂꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯁꯨꯙꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯃꯛ ꯍꯔꯥꯎꯖꯅ ꯂꯩꯖꯁꯅꯨ꯫ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯇꯩꯗꯤ ꯐꯔꯦꯅꯦ, ꯅꯪꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯀꯅꯥꯗꯕꯨ ꯁꯤꯟꯅꯗꯣꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯐꯪꯁꯟ ꯑꯃ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯦꯒꯤ ꯂꯣꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯖꯦꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯖꯦꯅꯁꯨ ꯎꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯖꯦꯒꯤ ꯐꯣꯟꯗ ꯃꯨꯀꯦꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯨꯀꯦꯁꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯨꯀꯦꯁꯅ ꯑꯖꯦꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯖꯦꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯗ ꯄꯩꯁꯥ ꯊꯥꯗꯕꯅꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯊꯥꯗꯕꯤꯌꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ 150 ꯑꯁꯤ ꯃꯨꯀꯦꯁꯇꯒꯤ ꯄꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯦꯁ ꯍꯥꯞꯄꯒꯗꯤ ꯂꯨꯄꯥ ꯀꯔꯣꯔ 550 ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯆꯍꯤ 2 ꯁꯨꯔꯛꯂꯦ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯦ꯫ ꯄꯩꯁꯥ ꯑꯗꯨ ꯄꯤꯗ ꯇꯥꯔꯒꯗꯤ ꯅꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ꯫ ꯑꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯦꯛ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯒ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯇꯣꯔꯤꯕꯅꯤ꯫ ꯑꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕꯒꯤ ꯒꯦꯔꯦꯟꯇꯤ ꯀꯔꯤ ꯂꯩꯒꯦꯅꯦ? ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯄꯥꯅ ꯇꯥꯔꯒꯗꯤ ꯅꯪ ꯆꯤꯌꯔꯃꯦꯟꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯅꯁꯨ ꯅꯄꯥꯅꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯕꯨ ꯑꯣꯏꯅ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯁꯤꯟꯅꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨ ꯇꯥꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ? ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯣꯔ 550 ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤ ꯇꯥꯔꯒꯗꯤ ꯅꯪ ꯃꯗꯨ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯄꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁꯅ ꯍꯪꯉꯛꯏ꯫ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯁꯤꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯣꯔꯕꯅꯤ꯫ ꯆꯤꯌꯔꯃꯦꯟ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯕ ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ? ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯣꯏꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯈꯤꯗꯦ꯫ ꯍꯤꯊꯥꯡꯐꯝꯗ ꯊꯣꯛꯍꯜꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯕ ꯑꯍꯟ ꯖꯦꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯠꯇꯕ ꯑꯣꯏꯅ ꯎꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯕꯒꯤꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯅꯤ ꯁꯣꯛꯅꯔꯤꯕꯁꯤ꯫ ꯖꯦꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯅꯤꯌꯟ ꯂꯤꯗꯔ ꯑꯗꯨꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯗꯣ ꯅꯦꯝꯊꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯎꯔꯛꯈꯤ꯫ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨꯛ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ 2007ꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯖꯦꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ, ꯑꯅꯣꯞ ꯑꯆꯧꯕ ꯑꯃ ꯎꯞꯄ, ꯃꯌꯥꯗ ꯇꯔꯥ ꯐꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯊꯥꯏꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯅꯨꯄꯤꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯦ ꯁꯤꯁꯦ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯁꯤ ꯁꯦꯜꯐꯤꯒꯤ ꯐꯣꯇꯣꯁꯤꯒ ꯑꯙꯥꯔ ꯀꯥꯔꯗꯀꯤ ꯐꯣꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤꯅꯦ, ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯤꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯈꯨꯗꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯁꯦ ꯊꯥꯏꯅ ꯑꯩꯁꯦ ꯄꯥꯝꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯄꯥꯝꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯦ ꯃꯀꯣꯛ ꯆꯥꯛꯏꯕꯅꯤ, ꯑꯗꯨꯗꯨꯅꯅꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯅꯪꯒꯅꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯄꯣꯛꯈꯥꯏꯕ ꯁꯣꯏꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯋꯥꯈꯜ ꯍꯟꯊꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯀꯨꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯍꯥꯏꯕꯗꯤ ꯑꯖꯦꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ, ꯏꯆꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯐꯥꯎꯕ ꯂꯣꯌꯔꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯑꯗꯨꯅꯗꯤ ꯑꯩꯗꯤ ꯗꯤꯚꯣꯔꯁ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯕꯩ ꯄꯥꯝꯗ꯭ꯔꯤꯕꯅꯣ? ꯅꯪꯁꯦ ꯅꯣꯛꯂꯛꯇꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯈꯪꯉꯤ꯫
ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯁꯃꯥꯖꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯨꯔꯥ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯥꯗꯗꯤ ꯕꯤꯖꯦꯅ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯖꯦꯅ ꯂꯦꯞꯄ ꯑꯗꯨ ꯎꯁꯤꯟꯅꯗꯕꯤꯗ ꯆꯠꯄ ꯑꯗꯨꯗ ꯑꯩ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯁꯦ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤꯅ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯉꯛꯏ ꯍꯣꯏ ꯑꯩꯁꯨ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯕꯨ ꯈꯪꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦꯗꯅ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯖꯨꯂꯥꯏ 4 2007ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯪꯒꯤ ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯃꯗ ꯅꯪꯅ ꯅꯨꯡꯁꯤꯔꯨꯕꯗꯣ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯤꯡꯁꯤꯡꯉꯦ ꯑꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯖꯦꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯕꯤꯖꯦꯅ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯗꯤꯕꯤꯌꯥꯁꯨ ꯀꯔꯤꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯍꯔꯥꯎ ꯃꯃꯣꯟ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯤꯕꯤꯌꯥꯅ ꯃꯌꯥꯝꯕ ꯑꯍꯟꯗ ꯍꯥꯏꯕꯗꯤ ꯃꯇꯩꯗ ꯌꯦꯡꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯖꯦꯁꯨ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯨꯕ ꯀꯧꯕꯅꯤꯅ ꯗꯤꯕꯤꯌꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯛ ꯑꯗꯨꯅꯗꯤ ꯅꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯦ ꯃꯌꯥꯝꯕ ꯑꯍꯟꯗꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯛ ꯑꯗꯨꯅ ꯕꯤꯖꯦꯒꯤ ꯂꯩꯐꯝ ꯑꯗꯨ ꯁꯤꯟꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯌꯦꯡꯉꯤꯕꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯐꯝꯃꯤꯕ ꯃꯐꯝꯁꯤꯗꯁꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯦ ꯅꯌꯥꯝꯕꯁꯤꯗ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤꯕꯅꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯅꯪꯗꯤ ꯀꯠꯂꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯏꯇꯩ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ ꯌꯥꯔꯦ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯗ ꯍꯥꯏꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕꯤꯖꯦꯁꯨ ꯃꯕꯨꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯋꯥꯅ ꯐꯨꯟꯗꯨꯅ ꯍꯤꯡꯗꯣꯏ ꯁꯣꯛꯄꯗꯤ ꯀꯣꯛ ꯊꯥꯗꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗ ꯎꯕ ꯐꯪꯉꯤ ꯈꯥꯏꯅꯔꯒ ꯍꯤꯡꯕꯗ ꯋꯥꯒꯅꯤ ꯈꯟꯗꯨꯒꯤ ꯃꯍꯨꯠꯇ ꯊꯃꯣꯏꯗ ꯈꯣꯡꯕꯥꯡ ꯀꯥꯎꯗꯨꯅ ꯍꯤꯡꯕꯁꯤꯕꯨ ꯐꯕ꯭ꯔꯅꯦ ꯈꯣꯡꯐꯝ ꯑꯁꯦ ꯀꯤꯕꯨꯗꯤ ꯀꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯀꯤꯕꯁꯦ ꯂꯥꯟꯊꯣꯛ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯁꯥꯟꯇꯤ ꯐꯥꯎꯕꯗꯤ ꯐꯪꯒꯅꯤꯗꯅ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯗꯤꯕꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇ꯭ꯔ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯕꯤꯌꯥꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯘꯤ ꯍꯩꯖꯤꯟꯕꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯁꯦ ꯈꯜꯂꯨ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯦꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯀꯨꯛ ꯑꯗꯨꯅ ꯕꯤꯖꯦꯗꯨ ꯀꯧꯁꯤꯜꯂꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯁꯂꯥꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯆꯥꯛꯄ ꯃꯩꯗꯨꯅ ꯅꯪꯅ ꯘꯤ ꯍꯥꯞꯆꯤꯜꯂꯤꯕꯁꯤꯅ ꯀꯔꯤ ꯋꯥꯈꯟꯗ ꯁꯣꯏꯔꯕ꯭ꯔꯣ ꯑꯩ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯇꯦꯟꯒꯤ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯕꯤꯌꯥꯅ ꯕꯤꯖꯦꯗ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯅꯠꯇꯦ ꯅꯥꯒꯤꯟ ꯑꯗꯣ ꯅꯪꯒꯤ ꯅꯅꯤꯡꯗꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯗꯤꯕꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯗꯤꯕꯤꯌꯥꯅ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯤ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯗꯤꯕꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯟꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯞ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯂꯥꯟꯅ ꯈꯟꯒꯦꯔꯥ ꯈꯟꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯟꯗꯗꯤ ꯈꯟꯕꯤꯌꯨ ꯃꯗꯨꯗꯒꯤꯗꯤ ꯗꯤꯕꯤꯌꯥꯅ ꯍꯥꯏꯔꯛꯏ 2007ꯒꯤ ꯖꯨꯂꯥꯏ 4ꯗꯣ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯅ ꯆꯦꯟꯈꯤ ꯑꯩꯅ ꯅꯪꯁꯦ ꯀꯥꯎꯕ ꯂꯩꯇꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ ꯅꯪꯕꯨ ꯑꯗꯨꯝ ꯑꯩꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯄꯤꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯏꯟꯒꯤ ꯇꯦꯟꯗꯔ ꯑꯗꯣ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯥꯝꯅ ꯅꯥꯄꯟ ꯀꯥꯖꯔꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯦꯟꯗꯔꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏꯅꯦ ꯑꯩ ꯂꯥꯛꯂꯕꯅꯤ ꯂꯝꯄꯥꯛꯇꯤ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯥꯅꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯇꯨꯅ ꯇꯦꯟꯗꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯐꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯃꯆꯥꯅꯨꯄꯥ ꯖꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯦꯟꯗꯔꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯕꯔ ꯄꯥꯎꯆꯦꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯐꯠꯇꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯗꯕꯅꯤ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯖꯦꯄꯤ ꯑꯃꯨꯛ ꯊꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯦꯝꯅ ꯈꯛꯇꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯕꯔ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯦꯞ ꯃꯥꯏ ꯐꯨꯗ ꯍꯥꯏꯕ ꯑꯦꯞ ꯑꯗꯨꯗ ꯏꯟꯚꯦꯁꯠꯃꯦꯟ ꯀꯔꯣꯔ 250 ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯉꯛꯏ ꯈꯕꯔꯒꯤ ꯄꯥꯎ ꯑꯗꯨ ꯗꯤꯕꯤꯌꯥꯅ ꯄꯨꯔꯗꯨꯅ ꯕꯤꯖꯦꯕꯨ ꯎꯅꯕ ꯂꯥꯛꯏ ꯃꯃꯥ ꯊꯦꯡꯅꯗꯨꯅ ꯀꯅꯥ ꯎꯅꯕ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯦ ꯎꯅꯕ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤ ꯀꯨꯛ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤ ꯎꯅꯕ ꯅꯠꯇꯦ ꯀꯅꯥ ꯑꯇꯣꯞꯄ ꯑꯃꯅꯤ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪ ꯑꯁꯤꯗ ꯐꯝꯃꯝꯃꯨ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ ꯗꯤꯕꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯊꯦꯡꯅꯔꯗꯨꯅ
ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦꯟꯅ ꯃꯃꯥ ꯐꯝꯕꯗꯨ ꯎꯗꯅ ꯗꯤꯕ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯀꯩꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯃꯥꯅ ꯕꯤꯖꯦꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯁꯤ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯔꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯖꯦꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯖꯨꯂꯥꯏ 4, 2007ꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅ ꯑꯗꯨꯀꯥꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯩꯗꯤ ꯉꯁꯤ ꯉꯔꯥꯡꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯗꯤꯕ꯭ꯌꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪ ꯏꯃꯥꯗ ꯄꯥꯎ ꯑꯗꯨ ꯍꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯈꯕꯔ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇ ꯏꯟꯚꯦꯁꯃꯦꯟ ꯀꯔꯣꯔ 250 ꯇꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯕꯤꯖꯦꯅ ꯃꯃꯥꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯇꯧꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯅꯪ ꯑꯃꯨꯛ ꯆꯠꯈ꯭ꯔꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯈꯜꯂꯒ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯒꯗ꯭ꯔꯥ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯐꯪꯁꯟ ꯑꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯐꯪꯁꯟ ꯑꯁꯦ ꯀꯌꯥꯝ ꯐꯖꯍꯟꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯗꯤ ꯅꯣꯛꯆꯔꯛꯏ ꯐꯪꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯔꯝꯃꯤ ꯃꯌꯥꯝꯕ ꯌꯥꯏꯃꯅꯗꯤ ꯂꯤꯂꯥ ꯍꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯖꯦꯁꯨ ꯆꯪꯁꯤꯜꯂꯗꯨꯅ ꯀꯔꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯅꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕ ꯑꯍꯟꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔ ꯈꯛꯇꯗꯤ ꯉꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦꯡꯕꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯁꯦꯠꯁꯥ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯇꯥꯔꯗꯨꯅ ꯃꯈꯣꯏꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅꯅꯦ ꯅꯥꯀꯣꯡꯗ ꯈꯛꯇ ꯇꯥꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯤꯠꯅ ꯎꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯗꯤꯚꯣꯔꯁ ꯄꯥꯝꯃꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯍꯥꯊꯨ ꯅꯪ ꯐꯤꯔꯦꯞ ꯑꯝꯇ ꯂꯦꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯈꯥꯝꯕ ꯉꯝꯖꯈꯤꯗꯦ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯐꯪꯁꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯨꯀꯦꯁ ꯂꯥꯛꯇꯨꯅ ꯐꯪꯁꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯀꯦꯁ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯖꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯨꯀꯦꯁꯅ ꯆꯪꯁꯤꯟꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯅꯉꯣꯟꯗ ꯈꯪꯍꯟꯗꯕꯤꯗ ꯑꯩꯉꯣꯟꯗꯒꯤ ꯂꯣꯟ ꯑꯃ ꯂꯧꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯖꯦꯅ ꯅꯉꯣꯟꯗ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯗ ꯅꯪꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯂꯣꯟꯁꯦ ꯃꯗꯨꯒꯤ ꯂꯣꯟ ꯑꯗꯨ ꯏꯟꯇꯔꯦꯁ ꯌꯥꯎꯔꯒ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔ 550 ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯒꯤ ꯂꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯃꯤꯡꯗ ꯄꯤꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯖꯦꯅ ꯃꯨꯀꯦꯁꯄꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯅ ꯄꯥꯝꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯕ ꯅꯠꯇ꯭ꯔꯥ ꯑꯖꯦꯅ ꯃꯆꯤꯟ ꯊꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯇꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯨꯀꯦꯁꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ ꯅꯪꯒꯤ ꯇꯦꯟꯗꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯀꯅꯥꯅ ꯂꯤꯛ ꯇꯧꯈꯤꯕꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯖꯦꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯇꯦꯟꯗꯔ ꯑꯗꯨꯗ ꯃꯥꯏꯊꯤꯕ ꯐꯪꯈꯤꯕꯅꯤ ꯃꯗꯨꯒꯤ ꯆꯤꯇꯔ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯤꯇꯔ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯊꯣꯡꯅꯔꯛꯄꯗꯒꯤꯗꯤ ꯃꯨꯀꯦꯁꯀꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯑꯖꯦꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯃꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯤꯡꯂꯗꯨꯅ ꯃꯨꯀꯦꯁꯀꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤꯅ ꯍꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥ ꯑꯣꯏꯇꯥꯔꯒꯗꯤ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯃꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯕꯤꯖꯦꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯡꯗꯕꯤꯗ ꯃꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯅꯥꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯕꯁꯦ ꯌꯥꯝ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯁꯦ ꯉꯇꯥꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯍꯥꯠꯂꯝꯃꯗꯕꯅꯤ ꯑꯗꯨꯒ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯈꯣꯏꯗ ꯑꯁꯦꯡꯕ ꯋꯥꯁꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯀꯅꯨ ꯖꯦꯄꯤꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯅ ꯃꯤ ꯀꯌꯥꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕ ꯌꯥꯏ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯪꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯛꯁꯤꯡ ꯑꯁꯦ ꯃꯣꯏꯒꯤ ꯃꯒꯨꯟ ꯑꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯑꯩꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯤ ꯅꯪꯕꯨ ꯕꯦꯡꯛ ꯀꯔꯞ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯄꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯥ ꯕꯤꯖꯦꯅ ꯐꯤꯔꯣꯜ ꯄꯦꯛ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯏꯃꯨꯡ ꯃꯅꯨꯡ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯕꯤꯖꯦꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯄꯨꯔꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯦꯡꯕꯅꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯐꯠꯇꯕꯅꯤ ꯈꯜꯂꯛꯄꯗꯒꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯂꯥꯛꯏꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯤꯅ ꯅꯪꯒꯤ ꯔꯦꯁꯀꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯩꯅ ꯑꯣꯏꯔꯤꯕꯅꯤꯅꯦ ꯃꯤ ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯁꯤ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯁꯪꯁꯥꯔꯁꯦ ꯑꯩꯒꯤ ꯌꯨꯝꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯨꯝꯁꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯊꯣꯛꯍꯟꯕꯁꯤꯁꯨ ꯑꯗꯣꯝꯅ ꯊꯣꯛꯍꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯣꯐꯔꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯃꯤꯁꯇꯔ ꯁꯛꯁꯦꯁꯐꯨꯜ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯦ ꯔꯤꯖꯦꯛ ꯇꯧꯔꯤ
ꯑꯗꯣꯝꯅ ꯂꯥꯟꯅ ꯈꯟꯕ ꯑꯃ ꯂꯩꯔꯤꯌꯦ ꯃꯗꯨꯗꯤ ꯑꯩꯅ ꯍꯜꯂꯛꯏꯕꯁꯦ ꯑꯗꯣꯝꯒꯤꯅꯦ ꯀꯥꯏꯅ ꯍꯜꯂꯛꯄꯅꯦꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯜꯂꯛꯏꯕꯁꯤꯗꯤ ꯏꯃꯥꯒꯤꯗꯃꯛꯇ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯈꯥꯝꯕꯁꯨ ꯉꯝꯃꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯗ꯭ꯔ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯆꯠꯈꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯅꯨꯄꯤꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯆꯥꯛ ꯆꯥꯖꯦ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗꯨꯗ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯥꯅꯟꯗꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯥꯅꯟꯗꯅ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯣꯔꯛꯈꯤꯕꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯅꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗꯒꯤꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯁꯦ ꯏꯊꯟꯇ ꯈꯪꯖꯔꯛꯏ ꯑꯩꯅ ꯈꯟꯖꯔꯨꯏ ꯃꯗꯨꯗꯤ ꯑꯩꯅ ꯁꯪꯁꯥꯔꯁꯦ ꯂꯣꯏꯅ ꯖꯣꯏ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯁꯪꯁꯥꯔ ꯖꯣꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯞꯅꯇꯒꯤ ꯃꯁꯤꯒꯤ ꯇꯧꯁꯤꯟꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯥꯏ ꯄꯥꯛꯄꯁꯤ ꯅꯠꯇꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯪ ꯈꯛꯇꯅꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯦ ꯅꯪ ꯈꯛꯇꯅꯅꯤ ꯑꯩꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯅꯤꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯅꯤꯕ ꯄꯥꯝꯖꯩ ꯃꯗꯨꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯩꯅ ꯉꯁꯤ ꯅꯤꯔꯤꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯅꯃꯥꯏ ꯈꯜꯂꯒ ꯅꯤꯕꯅꯤ ꯕꯤꯖꯦ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ ꯌꯦꯡꯉꯨ ꯅꯃꯥꯅ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯄꯤꯔꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯄꯤꯔꯥꯡꯇ ꯅꯠꯇꯅ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃꯇꯗꯤ ꯂꯥꯍꯟꯕ ꯄꯥꯝꯃꯤ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯁꯤꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯀꯤꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯂꯦ ꯃꯄꯥꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯅꯦ ꯇꯥꯅ ꯁꯤꯕ ꯐꯪꯒꯅꯤꯅꯦ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯤꯗꯤ ꯁꯤꯍꯜꯂꯨ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯣ ꯌꯥꯈꯤꯔꯝꯃꯤ ꯖꯌꯄ꯭ꯔꯀꯥꯁꯇ ꯃꯨꯀꯦꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯥꯎ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯔꯥꯖꯦꯟꯗ꯭ꯔ ꯑꯗꯨ ꯆꯤꯌꯔꯃꯦꯟ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯐꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗ ꯆꯤꯌꯔꯃꯦꯟ ꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯁꯦꯒꯥꯛ ꯀꯥꯏꯅ ꯂꯥꯎꯅꯔꯛꯏ ꯕꯤꯖꯦꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯅꯪꯅ ꯃꯗꯨꯒꯤ ꯆꯧꯀꯤꯗꯨꯗ ꯀꯃꯥꯏꯅ ꯐꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯕꯤꯖꯦꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯁꯦ ꯈꯥꯝꯕꯅꯤ ꯃꯗꯨ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯔꯗꯨꯅ ꯆꯤꯌꯔꯃꯦꯟꯒꯤ ꯆꯧꯀꯤ ꯑꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯩ ꯄꯤꯊꯣꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯥꯏ ꯑꯩ ꯏꯃꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯦꯅ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯕꯕꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯕꯤꯖꯦꯅ ꯃꯈꯣꯡꯒ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯐꯝꯃꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯈꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯂꯥꯟ ꯇꯧꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯈꯛꯇꯗ ꯃꯥꯅ ꯄ꯭ꯔꯣꯄꯔꯇꯤ ꯁꯤꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯅꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯁꯝꯄꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯁ꯭ꯃꯤꯇꯥꯗ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯗꯨꯅꯕꯨ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯗꯣ ꯐꯖꯅ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯅꯤꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥ ꯐꯔꯦꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯇꯧꯔꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯌꯥꯝꯅꯁꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯗꯣꯝꯅ ꯁꯥꯟꯇꯤꯗ ꯐꯝꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯇꯟꯖꯥꯗꯨ ꯕꯤꯖꯦꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯕꯤꯖꯦꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯆꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯒꯗꯤ ꯅꯕꯥꯅꯤꯅ ꯄ꯭ꯔꯥꯏꯖ ꯐꯪꯒꯅꯤ ꯅꯈꯣꯏꯅꯤꯅ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯥꯏꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯁꯪꯒꯣꯝ ꯊꯛꯄ ꯑꯉꯥꯡ ꯃꯆꯥꯔꯕ ꯑꯗꯨꯒ ꯅꯈꯣꯏꯒ ꯕꯕꯥꯒ ꯂꯩꯅꯒꯤ ꯃꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯃꯁꯤꯗꯤ ꯕꯤꯖꯤꯅꯦꯁꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯥꯏꯟꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯐ꯭ꯔꯤꯗ ꯅꯪꯅ ꯍꯦꯛꯇ ꯄꯤꯊꯣꯛꯏꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯔꯦꯠꯇꯤ ꯀꯌꯥꯅꯣ 30 lakhs per day ꯑꯗꯨꯇꯥꯔꯗꯤ ꯆꯍꯤꯗꯗꯤ 219 crores ꯏꯃꯥꯏ ꯄꯦꯝꯃ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯑꯁꯤꯕꯨ ꯑꯁꯥꯝ ꯇꯥꯡꯉꯕ ꯖꯥꯠꯂꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤꯅꯦ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯁ ꯅꯪꯗꯤ ꯆꯨꯝꯅꯒꯤ ꯃꯤꯒ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤ ꯅꯪꯅ ꯅꯁꯥꯗ ꯂꯥꯏꯗꯅ
कंपनी की कंट्री दुसु योंथोकपदा यावरिबनीने मरुगे पैसासु फंगमगनीने अदुगे पैसादुदि कराय सखराबा थाइलैंडगा चलगा मसाज तौहलब्रो कइनो हाइजिबो करो चंवागा यांखैदुदि अदुम मांगबा हाइसे मसुगुम बांगादुबु करम मपाना पैसा सिनदुरिबनो ओय मसिना पानीना सोइबिसु नतिने कोइ बापाना सोइबनीने महाना हुरानबबु ओइना गात तौना थममेने कोइ बाबाना तालै म्यामना पानीना लोइ मांगनमनेबा फरे हौखरदि हौखरे अदुबु लाकदबा फ्यूचर सिदि अखोइ पुन्ना थबक तौमिनदुना फजन सौखनबो होनसे हादुना बिजेना हारै वहाय अदुदा अजेसु यारमदे अमसुंग जेसु यारमदे नंग लेरिगेदि आइसु योमदसिना लैरो हामदुना मखोय अनि मलोइना चटखि ममानदि मसासिंग अदुबु खामजनबो होनै अदुबु मखोय अमता तादना मखोय इमुंग मनुंग पुदना लोइना चटखिरामी ममाना जिंगसिलक्तुना मचानुपा बिजेदा मखोयसिंगबु खामनबा अमता होनौनै हादुना हारै मदुर मचानुपादुना हारै लाना खनबा हाबसे ख्वाइदगी जाथिबा हुअदुनि करिगुम्बा मसीसे फजनै हुदा तारगदि मरीसिंग असे लोइना तत्तुरिबनि मपासु करिसु हामदना मफम अदुदगी चटखि नोंमदि मचानुपा बिजे अदु मखोयगी डॉक्यार्टा तौरिबा स्ट्राइकसिंग अदु कमाय तौबनो हादुना येखिनबा लाई मफम अदुर लेरिबा मीसिंग अदुना महाकसे अनौबा चियामेन हाबदा लौसिलमदे अखोयदि अजे अमसुंग जेनतना अतोपा अमतदा बोस नि खंदे हादुना हारि डॉक्यार्ट अदुबो असुम येंदुना लाकपा मिकुब अदुदा इखंग खंगौदना विजयगी गारीगी मथक्ता कंटेनर अमा थादरई गारी अदु पुपाक पाखि असुम तौदना विजयबु हालगे हाबा मतागुम मफम अदुर लेरिबा वर्करसिंग अदु जेगी मी गातो ओइबनिना विजयबु फूनबा हानबैदमता कोइतान तानरई तंजादु जे लाक्तुना कनागुम्बमना थाइलेंगोंदा हाइखिबनिने नंथुंगी लमजेन असिदा आइदि कोचिन चेलो हाबदो अदुगा लाइसना कनानो तंजादुदा विजयसु करिसु तासनबा कौदना मफम अदुर लेरिबा मीसिंग अदुबु मसिंग थिजिनदुना लेरमी नंसिबु चेयरमैन कमाइना ओरिबनो चेयरमैन ओइबगी क्वालिटी अबता सु यावदे नंगोंदा नंग सेनबसु ngamju ngamoidabda madura विजयना कारण तौदुना हारै ओइने मनी मंगा ओइदि ngamगदबा मी नेना असुयाम यामसिबु कमाइना बुसेनदुनो नंगी नराव पासे आयरन मैन सु नतना कॉमन मैन एदुगा कॉमन मैन ओइतरगदि कॉमन मैन दौदा तबगदौगे मसि हायदुना माकी मीसिंग अदुदा विजयबु फुनबैदमक्ता हारै विजयबु फुनबैदमक्ता चिनसिलक्पा मीसिंग अदु विजयना अमममतंग ओइना तपतागी फुरै खरा मन मखों थिदोक खरा मन मखु थिदोक लोइना फुरै माना मीसिंग अदुबु लोइना फुरबा मतुंगदा मयामबदा किसनबा सादुना मुचिनसिलक्तुना क्वालिटी चेक तौबदुबु फजना तौबिरब्रा हादुना हारै मयामबदुना सादुना नंसिना साना थंदा रेम्बोनेना खलिब्रा मफमसे आइनाने पालिबा जगानी सोर होनबा फावबा फजना होनबा फंगोय खंगाबा मसि आइगी लंपाकनी अदुना नंग करिमता तौबा ngमोय विजयना हारै लंपाकसे नंगी ओजरजु प्लेयर अदुना फजना सानरगा लोरे कइनो आइना मुकरी गेम सानरके येंगु मसि हादुना कंटेनर थादरकपा नुपा अदुदा मयामगी गारी अदुदा कंटेनर अमगा थादनबैदमक्ता ऑर्डर तौरई नुपा अदुसु कीरदुना कंटेनर अदु मयामगी गारीगी मथक्ता थादरकपा मिकुब अदुदा चप लेफनदुना पैसा मांगदुरिबसे आइगिनी अदुना कानदेना थुगाहनद्रबनी मसि हारमदुना मनाव नुपा अदु मयामगी गारी अदु तोंगदुना मफम अदुगी सखी अदुगा मयाम अदु मफम अदुदा हुंतोक्तुना थममी ऑफिसता बोर्ड मेंबर सिंग अदु फमनदुना मीटिंग तौनबगीदमक्ता विजय मफम अदुदा कौरमी अदु विजयना कनानो मखोय सिंगसिबो डोनेशन लौबा लाइरा हादुना हांगमी अखोय से डोनेशन लौबा लाकपा मानब्रा अखोय मसा खंदना नंना चेयरमैन कमाय ओइरिबनो बोर्ड मेंबर सिंग अदुना हारे नंना चेयरमैन ओइगे हायतारगदी बोर्ड ऑफ डायरेक्टर मैम सिंग असिना नंगोंदा भोट ओइ थादगदमनी अदुगा नंना चेयरमैन ओइगदबनी मरम अदुना कोर्ट की नोटिस लाए नंग चेयरमैन ओइबे यारो हादुना हारे नुमिनिनी की मनुंग असिदा बोर्ड ऑफ मेंबर सिंग असिना नंगबु लोइना यारे हाबसे कोर्ट प्रूफ तौगदबनी हादुना हारे मफम अदुदा लेरिबा मी अयामनदी विजयबु सपोर्ट तौरमदे अदुगा खरा अमदी नपाना नंगबु चेयरमैन ओइना हाबलिबसे मरम खरा लेबिगी हापिबो ओरमगनी मरम अदुना अखोयदी नंगोना सपोर्ट तौवी हारमदुना मखोयसु मफम अदुदगी चटखि मयामना मंगोना फोन तौरक्तुना मदुगी सिदादो सिनेमा हॉल की सीट कमानब्रा टिकेट का हेदा फमयाबा मदु फमबसे निंथौ ओइगदबनी अदुगा नंगदी मदु फमबदा यामना चानद्रे अदुना लाइबा मफमदुदगिने अदुमा हनखो हायदुना करिमनरई नुमिदाना विजेना मथा सारदुना मखोई कुकदुदा कॉफी पोरकनबैदमक्ता हाय कुकदुसु इसौ लांगलांदुना थबक तौरिबनेना तौरिबसे लोकल जॉब ओरुबना अहिंगा तुमफम खंगद्रे मथंदी कॉर्पोरेट जॉब तौदुरिबनी हायदुना हरई कदौरे वखन याम नुंगाइत्रिदुना हायदुना हरई मियोइबसे कनामता लैत्रिङैददि वखन याम नुंगाइ मरि मता है लाक तारगदिने अदुम मथा साबसे हौरबनी नंसु मसिगी प्रॉब्लम से थेंदरिबना नत्रा हायदुना हरई मद विजेना कईगिदमक्तनो इसोरसिंगसिना मरि मता हायबसिबु कईगिदमक्ता सारमिबनो इसोरना साबनते पोला कांदने लाकपा गाक्तनी विजेना हरई
ꯌꯥꯝꯕꯅꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯃꯍꯨ ꯆꯦꯜꯂꯕ ꯂꯤꯟ ꯉꯥꯛꯇ ꯂꯤꯟꯗꯤ ꯍꯥꯠꯇꯣꯛꯄ ꯌꯥꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯄꯁꯨ ꯌꯥꯗ ꯂꯪꯊꯣꯛꯄꯁꯨ ꯌꯥꯗ ꯀꯃꯥꯏꯅꯕꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯈꯣꯏꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕ ꯉꯥꯛꯇꯅꯤ ꯃꯍꯨ ꯆꯦꯟꯕ ꯃꯔꯤ ꯃꯇꯥꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏꯗꯅꯣ ꯄꯥꯈ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯗꯥꯏꯗ ꯄꯥꯔꯨꯏꯕ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯄꯥꯒꯤ ꯀꯥꯗ ꯄꯥꯕꯅꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯗꯣ ꯍꯤꯡꯆꯥꯕ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯙꯔꯃ ꯌꯨද්ධꯝ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ everything is fair in love and war and business ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯄꯛ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯚꯣꯇꯤꯡ ꯑꯁꯤ ꯗꯤꯁꯥꯏꯠ ꯇꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯚꯣꯠ ꯑꯁꯤ ꯑꯖയ്ꯒꯤ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯚꯣꯠ ꯂꯦꯝꯕ ꯇꯥꯔꯒꯗꯤ ꯚꯣꯠ ꯈꯣꯝꯕ ꯑꯃꯁꯨ ꯆꯪꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 5 ꯄꯤꯌꯨ ꯅꯪꯒꯤ ꯃꯤꯅꯤꯠ 5 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯍꯣꯡꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 5ꯗ ꯃꯤ ꯚꯣꯠ ꯀꯥꯟꯅꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯃꯤꯅꯤꯠ 5ꯗ ꯅꯪꯉꯣꯟꯗ ꯑꯣꯟꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯤꯌꯨ ꯑꯝꯇ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯑꯣꯜꯂꯛꯇꯣꯏꯅꯣꯗꯣꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁ ꯑꯃꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯧꯔꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯗꯨꯅ ꯂꯨꯅ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯆꯥ ꯑꯗꯨꯗꯗꯤ ꯊꯤꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯁꯨꯝ ꯂꯤꯔꯛꯄꯗꯩꯗꯤ ꯄꯥꯈꯠꯇꯨꯅ ꯋꯥꯔꯤꯁꯦ ꯌꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯚꯣꯠ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁ ꯑꯃꯗꯅ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯨꯟꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯊꯟꯇ ꯇꯧꯗꯨꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯦ ꯍꯧꯖꯤꯛꯅ ꯃꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄꯗꯒꯤꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯕꯤꯖꯦꯗ ꯚꯣꯠ ꯑꯗꯨ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁ ꯀꯌꯥ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁ 3 ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁ 3ꯃꯛ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯖꯥꯠꯅꯤ ꯃꯈꯣꯏꯒꯤ ꯃꯔꯤꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯚꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯕꯤꯖꯦꯗ ꯏꯁꯥꯅ ꯌꯥꯖꯅ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯕꯤꯖꯦꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯁꯤꯟꯕꯗꯒꯤꯗꯤ ꯚꯣꯠ ꯑꯗꯨ ꯕꯤꯖꯦꯅ ꯉꯝꯗꯨꯅ ꯆꯤꯌꯔꯃꯦꯟ ꯑꯁꯤ ꯕꯤꯖꯦꯅ ꯑꯃꯨꯛ ꯑꯣꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯃꯃꯥ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯅ ꯆꯦ ꯑꯃ ꯎꯠꯂꯗꯨꯅ ꯅꯇꯩꯃꯅ ꯅꯌꯥꯝꯕꯁꯦ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦ ꯊꯥꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯃꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯑꯗꯧꯕ ꯄꯣꯠꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯃꯥꯅꯤꯅꯦ ꯑꯩꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯦ ꯀꯥꯏꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯗꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯇꯥꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯆꯥꯅꯨꯄꯤ ꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯕꯗꯅꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯩꯗꯤ ꯅꯪꯗꯧꯅ ꯈꯥꯡꯕ ꯀꯟꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯑꯗꯨ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯕꯤꯖꯦꯅ ꯃꯇꯩꯃꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯥꯏꯅꯕ ꯅꯠꯇꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯎꯄꯥꯏ ꯑꯇꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯇꯤꯕꯤꯌꯥꯁꯨ ꯕꯤꯖꯦꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯔꯤ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗ ꯀꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥꯗꯨꯅ ꯏꯁꯧ ꯂꯥꯡꯉꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩ ꯑꯩꯈꯣꯏ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯗꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯩꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯑꯃꯍꯦꯛꯇ ꯑꯣꯏꯁꯅꯨ ꯑꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪ ꯑꯃꯁꯨꯡ ꯔꯤꯌꯥꯒꯤ ꯐꯤꯔꯦꯞꯇ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯕꯤꯖꯦ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯛꯂꯛꯏ ꯗꯤꯕ꯭ꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯆꯦꯗ ꯀꯥꯏꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯅ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯆꯦꯁꯦ ꯄꯨꯔꯣ ꯑꯗꯨꯒ ꯅꯌꯥꯝꯕꯗ ꯄꯤꯌꯨ ꯃꯥ ꯁꯥꯏꯟ ꯇꯧꯔꯛꯑꯗꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯁꯥꯏꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯦꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯆꯠꯈꯤ ꯗꯤꯕ꯭ꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯦꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯥꯏꯟꯁ ꯑꯗꯨ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯁꯤꯡꯅ ꯅꯣꯇꯤꯁ ꯄꯤꯔꯗꯨꯅ ꯀ꯭ꯂꯣꯖ ꯇꯧꯍꯜꯂꯝꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯗꯤ ꯔꯥꯖꯦꯟꯗ꯭ꯔ ꯑꯁꯤ ꯄꯨꯡ ꯃꯨꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯃꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ ꯃꯥꯏꯅꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯄꯥ ꯇꯥꯕꯗꯗꯤ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯕꯤꯖꯦ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯖꯤꯑꯣꯂꯣꯖꯤ ꯑꯅ ꯃꯥꯏꯅꯤꯡꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯏꯅꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯁꯦ ꯆꯍꯤ 50ꯒꯤ ꯏꯅꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯍꯤ 30 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯣꯝꯅ ꯊꯤꯡꯖꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯅꯤꯌꯣꯝ ꯊꯨꯒꯥꯏꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯔꯨꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯕꯅꯤ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯗꯥꯏꯔꯦꯛꯇꯔ 3ꯅꯤ ꯂꯩꯔꯤꯕꯁꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ 2ꯅꯅꯤ ꯂꯥꯏꯁꯦꯟꯁ ꯂꯧꯔꯒ ꯃꯁꯤꯗ ꯀꯟꯇꯦꯁ ꯇꯧꯔꯛꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯟ ꯑꯗꯣ ꯁꯤꯜ ꯇꯧ ꯇꯥꯕꯅꯤ ꯑꯗꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯝꯄꯅꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯖय ꯑꯃꯁꯨꯡ ꯖꯦ ꯑꯗꯨ
Jayaprakash ka loinaduna mafam aduda lai matau adu uba matamda mapadi punga ngakirami mapabu manganabaidamakta makoina yengnaba company da changchenduna join tawkhibani mapali sawningna loirami adubu Vijayna mapabu khamthajarami officer aduna hare hangningba khuding singado makoida hangbiu numi mangani da masigi main singjigi tender se amu hana thaba tai tender ngamba misa aduda aikoina main tawbugi ayaba se piduribani tholapa matamda Jayaprakash na Rajendra da hare mai pakke hai targadi aigi chanupa ali sahana maithiba piyodai adubu yungu nangi nachanupa ani dudi aiga leminaduna leirabani nangi mutpagi matam ado thiduna leiro haramdana mafam adudagi usitna satki Rajendra na hare aibu maithiba pina baidamakta aigi chanupa ani sina aigi yenabaga loina lepkhre masigi numina se ugani habase khaludabadi madu Vijayna hare nanadi nachanupaga yenabaga lepkhre haiduna wakhan nuaitreba adubu makhoi ni punsida amutada punna leminaba se masi uba matamda aidi harauribani masagi wakhalon adu taba matamda Rajendra punga ngakhi Vijayna office lautuna main gi damakta tawkhiba tender sing adugi file sing ado aingoda piyu haduna mahaki office ki sabatu da hare file sing adu paraduna leiringi tanja duda Rajendra mafam dura lai papa changa pudura machana paduna doctor sing na bu bathadun leigo haidaine haiduna hare papa na hare masigi tender se aikoina phangdaba yade makoidi investor babu thiba hokrabani kariguma masigi tender se makoina phangitara gadi mahana nagi na yambani se laidhi dawna ne pusi chupa sanaduna lekhrani ma se gumbhir gumini makoina ek phangitara gadi ne sunta thadaroi mana aina masigi game se karamna sanagani habse khangi maramdi agi chala pani do mai malakta leibani na loina haramduni makoina agi wakhalon aina anka karam holi habse loina khangbani mapana di tender sigi contract ase tender da 3 billion crores ni adu boy khoidi 4,000 crores amuk haidaba yaroi somna kadra machana pa hana duna akhoi 4,000 crores ki matak da haidaba yaroi 5,000 crores na haidaba yaroi maram maduna akhoi 4,500 crores idaba yaroi hadra mapa dan hai Vijayna di yadi asomna kanda di tender se phangdaba yadabani na 6,000 crores oina ise haidun haire Mukesh na 6,000 crores haiko duda namu ngawra pra haidun haire ITB bi ge haitaragadi masina tal upai liti haidun haire aduna investor thiba horsi haidun harapa matamda Mukesh ka JP ga du matha saduna lehowi JP na hare matam yore ten amna makhoi ahum se loina tuhanduribani makhoi ani sina tender se soida phangaloi duribani aduna investor ado yam thuna thiba daka oi investor adu su akhoi mi wagedamni haiduna hare Mukesh na hare madu thiba horibani JP da investor ama leire mamingna Aditya Mittal kawi aduga marksi yam haisingba yam mu phataba mini haiduna hai maga wari sanaba matamda yam haisingna wari sanagadabni haiduna su harami madudagi de makhoi masel video calling tongladuna wari sanaba hore Aditya Mittal ga wari sanareba mi singa sikana kana no haiduna sakta ke tawu matamda nakhoi sakta kuda ingondadi thoina ka hena darkar oide aduga masigi investment tobagi terms and conditions singa se aina loina hagani mind duni nakhoi gi oramba ya dubu thada duriba paisa dudi aigini maramaduna deal oina tonglage hai taragadi 80% amna aigi oigani aduga 20% amna nakhoi gi oigani haidun hari wahai adu tawa matamda ajedi yaningamde adu tali fare 75 25 haidun hari madu sumako yaningamde madudagi di jena 55-45 haiduna hari alu tali dil asi tawrgum se haiduna Aditya Mittal adu mahaki video calling adu loshinki Mukesh na hari nakhoi bungaurabra asu phaba investor ama laga nakhoi na hita yadriba sibu kai gino jena hari akhu babu mathiba pige hai taragadi akhoi pamda masigi investor sina investor wado yabata bani haiduna hari aduga percentage suju man haibagi matung ina taw tabani haiduna makhoi masen janarai tender gi numida duda company kun mangana tender si yaugani haiduna lakpani adubu company singa du amta phangdabida ahum subada kanal ihen hena tender si pirakke habdu lauthorei madugi matungda lautholeiba ani suba tender ta takibaduna BJ hogi company du orami madudagi di tender phangba sina JP gi company na phangkibani mayamba ani amasung JP di yamna haraurami aduga BJ da su yang usitabai mongda yengami mayamba yaima du changsilaktuna BJ da hare napa hanuba du haisu chalu nangna magi asemba warisni aduga nangna ni magi sangsa se pungwang manghali base BJ hogotuna chake tawu mikubaduda JP da BJ bu khami JP da BJ da hare nangu badai di wari ma bu nisingine jangal lama da tongsa so womlei masina jangal da leiriba sa khudima sibu loina hatpa ngamni haiduna khanjaduna leibanina mahagasi yam careless ore madugi careless oibagi mathaw aduda masibu sadanba amana hatkini haibagi
ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯈꯜꯍꯧꯗ꯭ꯔꯦ ꯁꯥꯗꯥꯟꯕꯗꯨꯅ ꯇꯦꯟ ꯑꯃ ꯀꯥꯞꯄꯛꯄꯗ ꯅꯣꯡꯁꯥꯗꯨ ꯁꯤꯔꯦꯗꯅ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯁꯥꯗꯥꯟꯕꯗꯨꯅ ꯀꯅꯥꯅꯣ ꯅꯣꯡꯁꯥꯗꯨꯅ ꯀꯅꯥꯅꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯁꯥꯗꯥꯟꯕꯗꯨꯅꯅꯦ ꯑꯩ ꯑꯗꯨꯒꯅꯦ ꯅꯣꯡꯁꯥꯗꯨꯅ ꯅꯪ ꯆꯠꯂꯣ ꯅꯄꯥꯗꯨꯅ ꯍꯥꯏꯁꯨꯁꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯀꯌꯥꯔꯛ ꯍꯟꯅ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯑꯁꯤ ꯃꯨꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯆꯩꯊꯦꯡ ꯄꯤꯗꯣꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯦꯄꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯦꯄꯤꯅ ꯃꯨꯈꯦꯁ ꯍꯥꯏꯔꯦ ꯔꯥꯖꯦꯟꯗ꯭ꯔꯗꯨ ꯂꯥꯛꯆꯔꯝꯃꯗꯤ ꯐꯒꯗꯕꯅꯤꯅꯦ ꯃꯥꯒꯤ ꯃꯥꯏꯊꯤꯔꯕ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯉꯒ ꯄꯦꯟꯖꯒꯗꯕꯅꯤꯅꯦ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯔꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯃꯗꯨ ꯃꯨꯈꯦꯁ ꯍꯥꯏꯔꯦ ꯃꯥꯗꯤ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯤꯇ꯭ꯌ ꯃꯤꯇꯜꯁꯨ ꯃꯍꯥꯛꯀꯤ ꯆꯥꯔꯇꯔ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯉꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯖꯦꯄꯤꯅ ꯃꯨꯈꯦꯁꯇ ꯇꯛꯁꯜꯂꯗꯨꯅ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯧ ꯁꯣꯏ ꯇꯧꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁꯅ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯗ ꯐꯣꯟ ꯇꯧꯍꯟꯕ ꯃꯇꯝꯗ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯅ ꯃꯉꯣꯟꯗ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯏ ꯑꯗꯤꯇ꯭ಯ ꯃꯤꯇꯜ ꯑꯗꯨꯁꯨ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯗ ꯃꯨꯀꯦꯁꯅ ꯁꯥꯔ ꯍꯥꯏꯗꯨꯅ ꯌꯥꯝ ꯅꯣꯛꯅꯨꯛꯅ ꯃꯍꯥꯛꯄꯨ ꯀꯧꯁꯜꯂꯛꯏ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯁꯥꯔ ꯀꯥꯏꯅ ꯄꯪꯇꯧ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯦ ꯃꯗꯨ ꯑꯗꯤꯇ꯭య ꯃꯤꯇꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯆꯪꯉꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯀꯦꯁꯅ ꯀꯩꯅꯣ ꯕꯣꯁ ꯑꯁꯤꯗꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯅ ꯍꯥꯏꯔꯛꯏ ꯕꯣꯁꯁꯦ ꯅꯪꯒꯤꯕꯨꯗꯤ ꯑꯩꯅ ꯑꯣꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯣꯁ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯕꯤꯖꯦ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯖꯦꯕꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯇꯟꯖꯥꯗꯨꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯕꯤꯖꯦꯅ ꯃꯄꯥꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯅ ꯀꯣꯠ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯣꯠ ꯈꯨꯇꯧ ꯑꯗꯣ ꯃꯈꯣꯏꯗꯤ ꯁꯨꯛꯈꯪ ꯈꯪꯉꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯁꯥꯟꯅꯗꯣꯔꯤꯕ ꯂꯤꯂꯥ ꯑꯁꯤꯅ ꯑꯅꯧꯕ ꯑꯃꯅꯤ ꯕꯕꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯗꯅ ꯂꯣꯏꯔꯝꯃꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯤꯇ꯭య ꯃꯤꯇꯜ ꯍꯥꯏꯕꯁꯤ ꯕꯤꯖꯦꯒꯤ ꯃꯦꯠ ꯐꯨꯗ ꯑꯦꯞ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯏꯟꯚꯦꯁ ꯇꯧꯕ ꯅꯨꯄꯥꯅꯤ ꯏꯟꯚꯦꯁ ꯇꯧꯕꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯥꯟꯅꯈꯤꯕꯗꯒꯤ ꯕꯤꯖꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯦꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯗ ꯏꯟꯚꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯕꯤꯖꯦꯅ ꯕꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯄꯤꯗ ꯍꯥꯏꯔꯛꯏ ꯏꯕꯣꯡꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯇꯨꯝꯃꯣꯏꯗꯕꯅꯤꯅꯦ ꯅꯪꯅ ꯂꯤꯔꯝꯃꯤꯕ ꯋꯥꯔꯤꯗꯣ ꯃꯄꯨꯡ ꯐꯥꯗꯦꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯖꯪꯒꯜꯗꯨꯗ ꯅꯣꯡꯁꯥꯗꯨꯅ ꯇꯨꯝꯃꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨ ꯁꯥꯗꯥꯟꯕꯗꯣ ꯅꯣꯡꯁꯥꯗꯨꯅ ꯖꯪꯒꯜꯗꯨꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯔꯥꯛ ꯇꯝꯃꯕ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕꯗꯨꯕꯨ ꯍꯥꯠꯀꯦꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯗꯥꯟꯕꯗꯨꯁꯨ ꯖꯪꯒꯜꯗ ꯂꯥꯛꯅꯕ ꯁꯤꯜꯂꯤꯕꯗꯣ ꯃꯗꯨꯁꯨ ꯅꯣꯡꯁꯥꯅ ꯁꯤꯟꯕꯅꯤꯅꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯗꯥꯟꯕꯗꯣ ꯅꯣꯡꯁꯥꯗꯨꯅ ꯍꯥꯠꯈꯤꯕꯩ ꯋꯥꯅꯤꯗ ꯍꯣꯏ ꯁꯥꯗꯥꯟꯕꯕꯨꯗꯤ ꯁꯥ ꯇꯥꯟꯕ ꯇꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯡꯁꯥꯗꯤ ꯁꯥ ꯇꯥꯟꯕ ꯍꯩꯔꯒ ꯄꯣꯛꯂꯛꯄꯅꯤ ꯅꯈꯣꯏꯅꯗꯤ ꯏꯟꯚꯦꯁꯇꯔ ꯑꯃ ꯐꯪꯉꯦ ꯈꯟꯖꯔꯤꯕ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯔ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯑꯗꯤꯇ꯭ಯ ꯃꯤꯇꯜꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥꯎ ꯃꯗꯨꯗꯤ ꯑꯗꯤꯇ꯭య ꯃꯤꯇꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯦꯟꯗꯔꯁꯦ ꯅꯪꯉꯣꯟꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯥꯛꯑꯅꯤ ꯀꯩꯅꯣ ꯕꯤꯖꯦꯅ ꯖꯦꯄꯤꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯀꯌꯥ ꯄꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯤꯕ ꯆꯩꯅꯥꯗꯣ ꯑꯩꯗꯤ ꯔꯤꯇꯔꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯟꯇꯔꯦꯁ ꯌꯥꯎꯔꯒ ꯇꯧꯔꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯦ ꯑꯃꯁꯨꯡ ꯑꯗꯤꯇ꯭య ꯃꯤꯇꯜ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯕ ꯆꯪꯈꯤ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯏ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯤ ꯑꯃꯁꯨꯡ ꯂꯥꯏꯔꯕꯤ ꯑꯍꯜ ꯑꯃꯅ ꯏꯜꯂꯛꯄ ꯆꯥꯛ ꯐꯥꯎꯕ ꯆꯥꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯤꯗꯔ ꯑꯃꯒꯤ ꯅꯦꯆꯔ ꯑꯁꯤꯗꯤ ꯃꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯗꯤ ꯆꯤꯟꯗꯅ ꯂꯤꯗꯔꯅꯤ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯛꯄꯗꯅ ꯕꯣꯁ ꯉꯥꯛꯇ ꯕꯣꯁ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯖꯕꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯂꯤꯗꯔꯅꯦꯅ ꯍꯥꯏꯔꯤꯕꯅꯤ ꯃꯇꯩꯃ ꯑꯍꯟꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯤꯌꯥꯗꯨ ꯅꯈꯣꯏꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯤꯗꯗꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯌꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯈꯠꯇꯨꯅ ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯇꯨꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯝꯃꯤ ꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯀꯧꯔꯗꯨꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯅꯪ ꯎꯅꯅꯤꯅ ꯆꯠꯈꯤꯕꯗꯥꯏ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯂꯥꯛꯇꯦ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯗꯦꯇꯤꯡ ꯑꯦꯞ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕꯅꯤ ꯃꯗꯨꯒ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯌꯥꯝꯕ ꯍꯟꯖꯦꯁꯨ ꯂꯩ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯀꯣꯏ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯅꯪꯅ ꯃꯗꯨ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯅꯪꯅꯅꯦ ꯑꯉꯥꯡ ꯑꯁꯤ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯃꯗꯨꯗꯒꯤ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯅꯪ ꯁꯦꯟꯅꯧ ꯌꯥꯗ꯭ꯔꯣ ꯅꯍꯥꯟꯒꯩꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯨꯒ ꯉꯁꯤꯅ ꯊꯣꯛ ꯊꯥꯛ ꯇꯧꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯂꯨꯖꯦꯅ ꯁꯥꯎꯗꯨꯅ ꯑꯩꯁꯦ ꯃꯥꯏ ꯃꯄꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯃꯒꯤ ꯗꯥꯏꯇ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯤꯁꯤ ꯃꯥꯡꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯅꯍꯥꯟꯒꯩꯅ ꯀꯩꯗꯧ ꯂꯩꯒꯦ ꯍꯦꯛ ꯄꯣꯛꯊꯣꯛꯑꯝꯃꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯅꯥꯒ ꯂꯣꯏꯅꯩ ꯀꯅꯥꯒ ꯐꯝꯃꯤꯟꯅꯩ ꯀꯅꯥꯒ ꯆꯥꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯄꯥꯒꯤ ꯗꯥꯏꯇꯗꯤ ꯄꯥꯡꯊꯣꯛꯇꯨꯅ ꯅꯪꯅ ꯃꯄꯥꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯋꯥ ꯃꯥꯏꯔꯧꯅꯦ ꯅꯪ ꯁꯤꯗꯩꯗ ꯏꯇꯩꯃꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯆꯥꯅꯨꯄꯤ ꯊꯤꯕ ꯂꯥꯛꯏꯕ꯭ꯔꯣ ꯄꯨꯂꯤꯁꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯤꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯄꯥꯂꯥꯕꯀꯝ ꯍꯥꯏꯔꯤꯕ ꯂꯝ ꯁ꯭ꯋꯥꯏꯁꯤꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯂꯥꯕꯀꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ
ꯃꯐꯝ ꯑꯗꯨꯗ ꯀꯣꯐꯤ ꯁꯣꯞ ꯑꯃ ꯂꯩꯕꯅꯤ ꯃꯗꯩꯗ ꯃꯗꯨꯏ ꯅꯨꯄꯥꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯔꯤꯌꯥꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯎꯏ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯐꯦꯛ ꯅꯝꯕꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯑꯗꯨ ꯇ꯭ꯔꯥꯐꯤꯛꯀꯤ CCTV ꯐꯨꯇꯦꯖ ꯇꯧꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯧꯖꯤꯟꯈꯤꯕ ꯒꯥꯔꯤ ꯃꯐꯝ ꯑꯗꯨꯗꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯛ ꯇꯧꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯂꯂꯣꯟꯕ ꯀꯥꯡꯕꯨꯒꯤ ꯃꯐꯝꯅꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯂꯂꯣꯟꯂꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯆꯪꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯕꯨ ꯆꯪꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ RTD ꯀꯞꯄꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯑꯦꯟꯊꯣꯅꯤ ꯍꯥꯏꯕ ꯃꯃꯤꯡ ꯑꯃ ꯄꯜꯂꯛꯏ ꯑꯦꯟꯊꯣꯅꯤ ꯍꯥꯏꯕ ꯃꯃꯤꯡ ꯑꯗꯨ ꯄꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄ꯭ꯔꯨꯞ ꯂꯩꯖꯨ ꯂꯩꯇꯅ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯕꯤꯖꯦꯅꯗꯤ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯉꯗꯨꯅ ꯃꯍꯥꯛꯅ ꯀꯟꯁꯇꯦꯕꯜ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯑꯦꯟꯊꯣꯅꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯂꯥꯏꯕꯅꯤ ꯗ꯭ꯔꯒꯁ ꯀꯤꯗꯅꯦꯄꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯊꯣꯅꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯐꯥꯎꯕꯗ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯁꯨ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯦꯟꯊꯣꯅꯤꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯤꯡꯅ ꯍꯥꯏꯔꯛꯏ ꯑꯦꯟꯊꯣꯅꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯖꯦꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯕꯤꯖꯦꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏꯒ ꯐꯨꯅꯔꯝꯃꯤ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯅꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯔ ꯑꯃꯗꯤ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤ ꯕꯤꯖꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯑꯦꯟꯊꯣꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯉꯕ ꯃꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯑꯦꯟꯊꯣꯅꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯨꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯦꯟꯊꯣꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯅꯣꯛꯂꯛꯈꯤ ꯅꯪ ꯁꯤꯅꯤꯅꯦ ꯃꯌꯥꯝꯅ ꯑꯦꯟꯊꯣꯅꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯝꯃꯤ ꯉꯁꯤ ꯑꯌꯨꯛ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯣ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯅꯪ ꯁꯨꯐꯪ ꯐꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯤꯕ ꯐꯪꯉꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯐꯪꯉꯤꯁꯤꯗꯤ ꯑꯩꯅ ꯊꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯣ ꯅꯪꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯊꯣꯅꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯡꯈꯠꯂꯗꯨꯅ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯟꯗꯨꯅ ꯊꯝꯕꯗꯒꯤꯗꯤ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯦꯟꯊꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯖꯦꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯦꯟꯊꯣꯅꯤꯗꯨ ꯍꯥꯠꯀꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯤꯗꯅ ꯕꯤꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯦ ꯇꯥꯟꯖꯥꯗꯨꯗ ꯑꯦꯟꯊꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯚꯦꯟ ꯑꯃ ꯊꯧꯔꯗꯨꯅ ꯕꯤꯖꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯚꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯈꯔꯒ ꯔꯤꯌꯥꯒ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯕꯤꯖꯦꯅ ꯎꯔꯝꯃꯤ ꯔꯤꯌꯥꯁꯨ ꯄꯨꯂꯤꯁꯅ ꯄꯨꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯏ ꯔꯤꯌꯥꯅ ꯆꯤꯟꯁꯤꯜꯂꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯨꯝꯗꯅꯦ ꯅꯨꯡꯁꯤꯕ ꯐꯪꯗ ꯇꯥꯔꯒꯗꯤꯅꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯊꯤꯕ ꯆꯠꯄꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯅꯅꯦ ꯑꯇꯣꯞꯄ ꯃꯤꯅ ꯂꯧꯕꯅꯤ ꯌꯦꯡꯉꯣ ꯅꯪꯒꯤꯗꯤ ꯆꯍꯤ 14ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯄꯨꯡ 3 ꯈꯛꯇꯪ ꯃꯥꯡꯕꯗ ꯅꯪ ꯂꯩꯐꯝ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯆꯥꯎꯔꯛꯅꯕ ꯌꯣꯛꯂꯛꯇꯤꯕ ꯅꯪꯒꯤ ꯅꯃꯥꯕꯨ ꯅꯪꯅ ꯍꯨꯟꯇꯣꯛꯑꯝꯃꯒ ꯂꯩꯗꯨꯅ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯩ ꯑꯍꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯦꯕꯨ ꯃꯃꯥꯅ ꯀꯧꯁꯤꯟꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯦ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯅ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯕꯕꯥ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯨꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯗꯨꯅ ꯀꯦꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥꯁꯨ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯗ ꯍꯥꯏꯖꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯌꯥꯝꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ ꯕꯤꯖꯦꯅ ꯇꯦꯔꯦꯁꯇ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯗꯤꯕ꯭ꯌꯥꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯝꯃꯤ ꯗꯤꯕ꯭ꯌꯥꯅ ꯋꯥꯔꯤ ꯑꯃ ꯂꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯋꯥꯔꯤꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯁꯤ ꯑꯣꯏꯇꯥꯔꯦ ꯌꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯈꯔꯗꯤ ꯊꯦꯝꯕ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯕꯤꯖꯦꯗ ꯍꯥꯏꯕ ꯃꯇꯝꯗ ꯊꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯪ ꯊꯣꯛꯑꯕꯅꯤꯅ ꯊꯦꯝꯕ ꯄꯥꯝꯒꯅꯤꯅꯦ ꯑꯩꯗꯤ ꯊꯦꯝꯃꯣꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯣꯡꯕꯅꯤꯅ ꯊꯦꯝꯗꯧ ꯇꯜꯂꯤ ꯀꯨꯛ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯍꯣꯏ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯕ꯭ꯌꯥ ꯁꯥꯎꯔꯗꯨꯅ ꯕꯤꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯕꯤꯖꯦꯒꯤ ꯃꯃꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ
ꯃꯄꯥ ꯑꯗꯨ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯕꯥꯠꯔꯨꯝꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯤꯜꯂꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯕꯤꯖꯦꯁꯤ ꯆꯠꯈꯤꯒꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯃꯄꯥꯒꯤ ꯑꯅꯥꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯥꯗꯣ ꯁꯦꯀꯦꯟ ꯑꯃꯠꯇ ꯉꯥꯏꯗꯕꯤꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯕꯅꯤ ꯅꯈꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯄꯋꯥꯔ ꯑꯃꯁꯨꯡ ꯄꯣꯖꯤꯁꯟ ꯄꯥꯝꯕꯒꯤꯗꯃꯛꯇ ꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨ ꯃꯍꯥꯛꯅ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞ ꯑꯃꯅꯤ ꯈꯛꯇꯪ ꯄꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯅ ꯕꯤꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯅꯄꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤꯅꯦ ꯅꯪꯅꯗꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯊꯟꯗ ꯈꯥꯡꯉꯤꯕꯅꯤꯅꯦ ꯃꯃꯥꯅ ꯖꯦꯗ ꯑꯖꯦꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯃꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯂꯥꯛꯑꯣꯏ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯖꯦ ꯑꯃꯁꯨꯡ ꯖꯦꯄꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯐꯪꯁꯟ ꯑꯃ ꯇꯧꯗꯨꯅ ꯁꯣꯏ ꯇꯧꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯨꯊꯥꯡ ꯑꯗꯨ ꯇꯥꯞꯄ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯉꯝꯃꯤ ꯃꯗꯨꯗ ꯑꯖꯦꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯧꯔꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯃꯁꯤꯗ ꯋꯥ ꯉꯥꯡꯅꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯆꯠꯂꯒ ꯐꯖꯅ ꯉꯥꯡꯅꯁꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯔꯤ ꯋꯥꯔꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯕ ꯉꯝꯗꯣꯔꯤꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯑꯩꯅ ꯅꯝꯗꯨꯅ ꯂꯧꯒꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯤ ꯂꯥꯏꯗꯅ ꯁꯤꯔ ꯐꯥꯎꯕꯗ ꯄꯣꯠꯂꯣꯏꯐ ꯐꯥꯎ ꯌꯥꯎꯔꯣꯏ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯝꯅꯗꯤ ꯌꯣꯛꯂꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅ ꯈꯥꯡ ꯉꯝꯗꯣꯏꯅꯣ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦ ꯅꯪꯅ ꯅꯄꯥꯒꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯦ ꯑꯗꯨꯕꯨ ꯅꯃꯥꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯔꯥꯖꯦꯟꯗ꯭ꯔꯗ ꯒꯧꯇꯝꯅ ꯃꯃꯥꯡꯊꯛꯇ ꯄꯤꯈꯤꯕ ꯀꯟꯇ꯭ꯔꯦꯛ ꯑꯗꯨꯒꯤ ꯁꯥꯏꯟ ꯑꯗꯨ ꯑꯖꯦ ꯑꯃꯁꯨꯡ ꯖꯦꯄꯤ ꯑꯅꯤ ꯄꯨꯟꯁꯤꯟꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯣꯏꯅ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯄꯤꯈ꯭ꯔꯗꯥꯏꯅꯦ ꯃꯁꯤ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯏꯗ ꯃꯗꯨꯗ ꯑꯖꯦꯅ ꯍꯥꯏꯔꯛꯏ ꯀꯝꯄꯅꯤꯗꯨꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯀꯦꯟꯁꯦꯜ ꯇꯧꯕ ꯉꯝꯃꯤ ꯃꯗꯨꯒꯤ NOCꯁꯤꯡ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯒꯧꯇꯝꯗ ꯁꯤꯟꯅꯔꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯖꯦ ꯑꯃꯁꯨꯡ ꯕꯤꯖꯦ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯑꯄꯪꯕ ꯏꯃꯣꯁꯅꯦꯜ ꯐꯨꯜ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯏꯃꯨꯡ ꯑꯗꯣ ꯑꯩꯒꯤ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨꯅꯦ ꯅꯪꯒꯨꯝꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯨꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯅꯨꯡꯁꯤꯖꯅꯅ ꯂꯩꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯃꯔꯤ ꯑꯁꯦ ꯀꯥꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯗꯤ ꯅꯣꯛꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯛꯏꯗꯨꯅ ꯋꯥꯔꯤꯁꯦ ꯑꯝꯇ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥꯒꯤ ꯃꯇꯝ ꯑꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯖꯦꯗꯤ ꯂꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯄꯦꯊꯕ ꯐꯥꯎ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ATM ꯃꯁꯤꯟ ꯑꯣꯜꯂꯕꯅꯤ ꯕꯤꯖꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯥꯒꯤ ꯃꯔꯣꯟꯗ ꯁꯥꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯁꯦ ꯑꯩꯈꯣꯏꯒ ꯆꯠꯂꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯖꯦꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯖꯦꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯅꯪꯁꯦ ꯏꯖꯠ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦꯅ ꯍꯥꯏꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯕꯅꯤꯅ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤ ꯄꯣꯁꯇꯒꯤ ꯂꯧꯊꯣꯛꯑꯕꯅꯤ ꯅꯪꯅ ꯐꯦꯃꯤꯂꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯅ ꯅꯪꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯗꯤ ꯍꯧꯖꯤꯛꯇꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯗꯒꯤꯗꯤ ꯁꯣꯔꯣꯛ ꯌꯧꯔꯛꯑꯦꯅꯦ ꯒꯧꯇꯝꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯖꯦꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯒꯧꯇꯝꯗꯤ ꯁꯥꯎꯗꯨꯅ ꯆꯦ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯧꯇꯝ ꯁꯔ ꯅꯪꯉꯣꯟꯗ ꯗꯥꯏꯔꯦꯛ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯃꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯖꯦꯅ ꯁꯥꯎꯏ ꯑꯗꯨꯕꯨ ꯕꯤꯖꯦꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯗꯨꯅ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯑꯃ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯅ ꯊꯥꯖꯕ ꯃꯤꯗꯨꯅ ꯍꯨꯟꯇꯣꯛꯑꯝꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯐꯥꯎꯏ ꯑꯗꯣ ꯄꯥꯔꯇꯤ ꯑꯃꯁꯨ ꯋꯥꯠꯂꯤꯅꯦ ꯈꯨꯗꯛꯇ ꯅꯪꯕꯨ ꯀꯥꯎꯊꯣꯛꯔꯗꯕꯅꯤ ꯃꯥꯁꯨ ꯕꯤꯖꯦꯅ ꯆꯪꯁꯤꯜꯂꯗꯨꯅ ꯖꯦꯄꯤ ꯁꯔ ꯉꯁꯤꯗꯤ ꯇꯤꯞ ꯑꯝꯇ ꯄꯤꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯄꯤꯅ ꯅꯪ ꯑꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯑꯁꯤ ꯒꯦꯝ ꯑꯁꯤ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅꯁꯨ ꯍꯥꯏꯔꯛꯏ ꯖꯦꯄꯤꯅ ꯑꯖꯦꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯏ ꯃꯁꯛꯁꯤꯗꯒꯤꯅꯦ ꯃꯤꯅꯣ ꯑꯁꯤ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕ ꯑꯗꯨꯒ ꯅꯄꯥꯕꯨ ꯃꯊꯥ ꯁꯥꯍꯟꯒꯦ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯄꯤꯔꯛꯑꯅꯤ ꯑꯉꯥꯡ ꯑꯣꯏꯗ ꯁꯤꯀꯤ ꯄꯤꯕ ꯃꯤꯊꯥꯏ ꯑꯃ ꯐꯥꯎꯕ ꯄꯤꯌꯨ ꯌꯥꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯔꯣꯔ 3,000ꯒꯤ ꯁꯤꯌꯔꯗꯣ ꯄꯤꯊꯣꯔꯛꯑꯅꯤ ꯌꯦꯡꯉꯨ ꯃꯥ ꯄꯤꯔꯣꯏ ꯍꯥꯏꯔꯗꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯖꯦꯅꯁꯨ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯄꯤꯗꯤ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯖꯦꯄꯤꯅ ꯍꯥꯏꯔꯛꯏ ꯁꯤꯌꯔꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅꯅꯦ ꯑꯩꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯁꯤꯡꯇꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯖꯦꯅ
ꯁꯤꯌꯔꯗꯨꯒꯤ 10% ꯌꯣꯟꯊꯣꯛꯑꯒ ꯅꯪꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯣꯏ ꯄꯤꯔꯒ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯇꯧꯈꯤꯕꯗꯨ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯨꯅ ꯖꯦꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯁꯤꯌꯔ ꯑꯃ ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯖꯦꯅ ꯁꯥꯎꯗꯨꯅ ꯖꯦꯄꯤꯒꯤ ꯀꯣꯂꯔ ꯄꯥꯏꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯔꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯅ ꯑꯖꯦꯗ ꯖꯦꯄꯤꯅ ꯍꯥꯏꯔꯛꯏ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗꯅ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯔꯤꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯖꯦꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯈꯨꯕꯥꯛ ꯈꯨꯖꯤ ꯑꯝꯇ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯕꯦꯠ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ ꯕꯦꯠ ꯑꯣꯟꯈꯤꯕꯅꯣ ꯈꯪꯗꯦ ꯖꯦꯄꯤꯅ ꯃꯥꯏ ꯃꯤꯗ ꯁꯤꯌꯔꯁꯤꯡ ꯑꯗꯨ ꯑꯖꯦꯅ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯗꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤ ꯐꯨꯕ ꯃꯇꯝꯗ ꯌꯦꯜꯂꯛꯄ ꯃꯤꯗꯨꯁꯨ ꯂꯦꯟꯕ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯌꯔ ꯂꯧꯒꯦꯔꯥ ꯐꯤꯌꯔ ꯂꯧꯒꯦꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯥꯎꯔꯣꯏ ꯅꯕꯥꯅꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯖꯦꯄꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯏ ꯌꯥꯎꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯀꯃꯥꯏ ꯌꯥꯎꯔꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯨꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯖꯦꯄꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯦꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯖꯦꯅ ꯈꯥꯝꯃꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯏꯅꯥꯎꯅꯨꯄꯥꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯖꯦꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯉꯣꯟꯗꯅ ꯀꯟꯇꯦꯅꯔ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯒ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞꯇꯅ ꯅꯅꯥꯎꯅꯨꯄꯥꯅꯤ ꯈꯟꯗ꯭ꯔꯒ ꯃꯉꯣꯟꯗꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯥꯕꯨ ꯉꯁꯥꯏꯗ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯃ ꯀꯧꯔꯛꯁꯅꯨ ꯑꯗꯨ ꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯡꯄꯥꯡ ꯄꯥꯡꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯖꯦꯄꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯖꯦꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯂꯪꯁꯤꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯏꯜ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯑꯖꯦꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯈꯣꯡ ꯈꯔ ꯊꯨꯗꯦꯛ ꯃꯈꯨꯠ ꯈꯔ ꯊꯨꯗꯦꯛ ꯃꯊꯕꯥꯛꯇ ꯈꯔ ꯀꯥꯎ ꯆꯤꯝꯕꯥꯟꯗ ꯈꯔ ꯀꯥꯎ ꯔꯥꯎꯟ ꯀꯤꯛꯇ ꯈꯔ ꯊꯥ ꯕꯤꯖꯦꯅ ꯖꯦꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯤꯒꯅꯨꯅꯦ ꯐꯨꯔꯣꯏꯅꯦ ꯅꯪꯁꯦ ꯍꯥꯠꯇꯣꯛꯈꯤꯕꯗꯤ ꯄꯥꯝꯗꯤ ꯄꯥꯝꯃꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯇꯧꯕ ꯉꯝꯗꯦꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯑꯦꯕ ꯅꯪꯁꯦ ꯀꯔꯤꯅꯣ ꯅꯪ ꯄꯥꯝꯃꯤꯁꯤꯕꯣ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯗꯧꯔꯒꯦ ꯑꯩ ꯃꯥꯏꯊꯤꯔꯦ ꯅꯪ ꯃꯥꯏ ꯄꯥꯛꯆꯔꯣ ꯍꯔꯥꯎꯔꯕ ꯌꯥꯔꯕ꯭ꯔꯥ ꯑꯇꯩꯗꯤ ꯀꯔꯤ ꯄꯥꯝꯃꯤ 3 ꯕꯤꯂꯤꯌꯟꯒꯤ ꯃꯥꯏꯅꯤꯡ ꯗꯤꯜ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯂꯧꯖꯔꯣ ꯌꯥꯔꯦ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯀꯂꯛꯇꯨꯅꯗ ꯂꯥꯛꯈꯤꯕꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇꯕ ꯀꯔꯤ ꯂꯩ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯂꯣꯏ ꯁꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯁꯣꯔꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯍꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯛꯏ ꯈꯪꯕ꯭ꯔꯥ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯅꯦꯅꯥ ꯇꯥꯕ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯑꯝꯇ ꯍꯣꯟꯕ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯗ ꯁꯤꯕꯁꯦ ꯄꯥꯝꯃꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯁꯨ ꯐꯪꯗꯦ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯖꯦꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯨꯛꯀ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯍꯥꯏꯕꯗꯤ ꯑꯍꯥꯡꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯔꯝ ꯊꯥꯒꯠꯀꯅꯤ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ ꯑꯩꯗꯤ ꯑꯐꯕ ꯃꯄꯥ ꯑꯗꯨ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯃꯤꯕꯒꯤ ꯃꯔꯝꯗꯤ ꯕꯕꯥꯅ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯄ ꯇꯝꯕꯤꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯗ ꯇꯥꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯃꯔꯤ ꯇꯠꯄ ꯂꯩꯇꯦ ꯅꯪꯅ ꯑꯩꯒꯤ ꯍꯤꯔꯣꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥ ꯑꯗꯨ ꯂꯩꯈꯤꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯄꯥꯒꯤ ꯐꯨꯜ ꯑꯗꯨꯕꯨ ꯊꯥꯗꯕ ꯂꯥꯛꯈꯤ ꯃꯃꯥꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯍꯪꯈꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗꯣ ꯃꯍꯥꯛ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯏꯃꯨꯡ ꯑꯃꯗ ꯃꯔꯤ ꯃꯇꯥ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯅꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯡ ꯑꯗꯣ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯒꯗꯕꯅꯤ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯧꯒꯠꯅꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯏꯕꯅꯤ ꯆꯐꯨꯕꯨ ꯌꯥꯡꯒꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯦꯡ ꯍꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯠꯇ ꯄꯥꯔꯐꯦꯛ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯐꯦꯃꯤꯂꯤ ꯑꯃꯈꯛꯇꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯊꯥꯒꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯈꯔ ꯍꯦꯛ ꯊꯥꯒꯠꯂꯝ ꯑꯗꯨꯅ ꯍꯦꯛ ꯐꯔꯛꯇ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝ ꯁꯦꯝꯕꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛ ꯊꯦꯡꯖꯤꯟ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯍꯟꯗꯛꯇꯒꯤꯗꯤ ꯈꯔ ꯊꯨꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ